Warum Landhoktuna Tahanjaribasi, Megahertz 90.0 da Sandokjariba, Wahong Radio Amadi Diamond TV gi Thoram Paring Singni. Hoji amom mayam da kudol tamjari. Sumang kumai sumang lila thamogi makul. Kudol tamjari mayam punna taminasi. Patuna leire aigi hatsangi kaya khudin namgi nongsiba patuna leire hangla bathamoy ki chigla batanunda hangla bathamoy ki chigla batanunda Kanduna leire nangi matham laduna thamli nangi shatam aigi hatsangi kaya khudin nangi nongsiba patuna leire hangla bathamoy ki chigla batanunda hangla bathamoy ki chigla batanunda kanduna leire nangi Macha kaina maichakna kaina maisha lang horabi macha kaina maichakna kaina maisha lang horabi imagi khongul lirushila mikha ponbi oiraduna kumja kaya lelurabi imagi khongul lirushila imagi khongul lirushila mikha ponbi oiraduna kumja kaya lelurabi imagi khongul lirushila maichai kopi imagi khongul lirushila mikha ponbi oiraduna kumja kaya lelurabi imagi khongul lirushila
ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯏꯆꯦ ꯏꯆꯜ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯈꯨꯕꯥꯡ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯃꯤꯡ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯂꯤꯂꯥ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥ ꯂꯤꯂꯥ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯈꯨꯃꯟ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯂꯤꯂꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯏꯕꯤꯔꯤ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯈꯨꯃꯟꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯤꯂꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯂꯤꯂꯥ ꯑꯁꯤ ꯁꯥꯟꯅꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅꯤ ꯈꯟꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯅꯕꯒꯤꯗꯃꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯃꯇꯝ ꯁꯥꯡꯅ ꯁꯨꯝ ꯗꯦꯜꯂꯤꯗ ꯂꯩꯔꯨꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦꯗꯅ ꯂꯝꯕꯤ ꯊꯣꯡꯒꯥꯁꯤꯗ ꯄꯥꯛꯂꯤꯕ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯀꯤ ꯂꯝꯕꯤꯒꯥꯁꯤꯅ ꯐꯣꯔꯂꯦꯟ ꯑꯣꯟꯗꯅ ꯀꯌꯥꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯂꯩꯔꯝꯈ꯭ꯔꯕ ꯑꯁ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯒꯥꯁꯤꯅ ꯃꯊꯣꯟ ꯌꯦꯡꯕꯗ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤꯡꯁꯤ ꯌꯦꯡꯉ ꯂꯥꯛꯄꯗ ꯑꯩꯗꯤ ꯌꯨꯝ ꯌꯧꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯐꯣꯟꯗꯣ ꯇꯧꯁꯟꯒꯦ ꯍꯜꯂꯣ ꯄꯥꯕꯨꯡ ꯍꯣꯏ ꯑꯩ ꯄꯥꯁꯣ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯩꯗꯧꯔꯒꯦ ꯄꯥꯁꯣ ꯀꯩꯅꯣ ꯄꯥꯁꯣ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯑꯁ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5 ꯈꯛ ꯌꯥꯎꯕꯕꯨ ꯑꯗꯨꯁꯨ ꯄꯥꯕꯨꯡꯒꯤ ꯍꯧꯔꯛꯐꯝ ꯈꯨꯡꯒꯪꯗ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ ꯑꯩ ꯑꯝꯇ ꯆꯠꯆꯔꯨꯒꯦꯕ ꯑꯝꯇ ꯌꯥꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ ꯄꯥꯕꯨꯡ ꯑꯁ ꯀꯩꯅꯣꯅꯦ ꯐꯣꯟꯁꯦ ꯀꯩꯝꯇ ꯍꯥꯏꯅ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯀ ꯀꯔꯤꯅꯣ ꯇꯧꯁꯤ Just after Holi Festival. Okay. ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯦꯕ ꯌꯥꯅꯤꯗ ꯏꯃꯥ. ꯑꯩꯗꯤ ꯄꯥꯁꯧꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯨꯝꯊꯔꯛꯄꯗ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯄꯥꯁꯧꯗ ꯄꯥꯔꯀꯤꯡꯗ ꯉꯥꯏ ꯂꯩꯔꯝꯕꯅꯦꯕ ꯑꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡꯗꯣ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ 너희 하니 오름이더나. 바보. 아이씨 너를 수덕이도 돌을 봐. 너희 저 그래 이나 하라게 돌 너희나 하라면에. 자식이 오래더나. 하이. 그거 야이머디. Oh, 마디 거의 타말람마가 moi pabungdi nga yam saba pamse baduda nga masam tang layuso haidana kethela thakibani 오, 바래. 그 야이머시디 아이니 싹 돈을 못 하나 가더라 가리부 타고 가더라. 와저럽니 해. 야이머시 파그래야 생바. 하이. 바보 난 아쿠 오늘 척근해봐도. 잡아야로. 그래 잡아야로 하지니 꼭. 그이네 이마 karino nasanupana mapagi pongna phongkhungdura chaseruge haibada mapabungna syam sobiri sukari 하이. 마리에 생모임디 시드니까 이노. 아들들이 거의 다 정도 비도마버니. 하이. 너희 바제 연기 왜 hor버니냐? 바보 궁극 하이버시 파자부 부나먹기 hꯧꯔꯛꯐꯝꯅꯤ ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯐꯝꯅꯤ ꯄꯥꯠꯇ ꯁꯥꯠꯄ ꯊꯝꯕꯥꯜꯅ ꯊꯝꯕꯥꯜ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯂꯗꯤ ꯑꯅꯤ ꯊꯥꯖꯤꯜꯂꯣ ꯍꯥꯏꯌꯦ ꯎ ꯊꯥꯕꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯇꯥ ꯊꯣꯏꯕ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯃꯅꯥꯛꯁꯤꯗ ꯊꯥꯁꯦ ꯍꯩꯃꯥ ꯁꯤꯗꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯅꯤꯅ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯖꯕꯤꯗꯣꯏꯅꯦ ꯊꯥꯔꯁꯦ moi pabung ima karino moi pabung si thamban panbada khangbre khangbiri sibo 그놈이다. 아들이 궁금다디 타로 탐반 탐셋가 아마따 오람도 만드레 해봐. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯕꯨꯡ ꯑꯩꯅ ꯃꯍꯧꯁꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯥꯁꯧ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯥꯁꯧꯅ ꯄꯥꯠꯇꯒꯤꯅꯤ ꯍꯥꯠꯇꯨꯅ ꯊꯝꯕꯧ ꯇꯥꯜꯂꯛꯈꯤ ꯊꯝꯆꯦꯠ ꯍꯦꯜꯂꯛꯈꯤ ꯊꯝꯕꯥꯜ ꯍꯦꯛꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯄꯥꯠꯇꯨꯔꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯁꯤꯕꯣ 오람도 만드레다. ho na sa se study sulore maga janaba subject na ne mana khungangduda koiruge haribase yausang min mangani dang yauzarasinu kaidoro 야로이 천하 야로이. 뭐도 야로이 고. 잡아슈야 야로이 진. 고
ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯝꯇ ꯌꯥꯅꯕ ꯑꯣ ꯍꯥꯏꯔꯛꯑꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯊꯦꯡꯛ ꯌꯨ 하이 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 이몽도 생호 하이버는띠고 소리 아나 짤로 하이버디 이몽도 생호 하이버니고 ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ 그이노 대고 ꯆꯠꯂꯨꯈꯤꯒꯦ 그라이드로 능사 도시야 하이 하이 낭설이지 그라이드 하이 꼬리 시행 아직 그이노 그이도 그러게 ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯃꯤ ꯄꯥꯏꯁꯥ ꯎꯕꯤꯔꯤꯗꯨꯕꯣ ꯃꯁꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯃꯍꯩ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯝꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯍꯟꯕ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯁꯤꯗ ꯍꯤꯡꯒꯣꯜ ꯂꯩꯇꯅ ꯌꯨꯝꯒ ꯁꯥꯒꯠꯇꯅ ꯂꯩꯔꯤꯁꯤꯗꯤ ꯍꯌꯦꯡ ꯑꯩꯅ ꯄꯦꯟꯁꯤꯟ ꯆꯠꯂꯀꯥꯟꯗ ꯂꯩꯅꯅꯕ ꯑꯩꯅ ꯗꯦꯜꯂꯤꯗꯁꯨ ꯐ꯭ꯂꯦꯠ ꯑꯃ ꯂꯩꯔꯦꯗꯅ ꯅꯃꯥꯆꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯃꯗꯨꯗꯤ ꯇꯟꯖꯥꯒꯤ ꯍꯥꯏꯕꯗꯨꯅꯤ ꯗꯦꯜꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯁꯦꯅꯤꯌꯔ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯁꯥꯔꯚꯤꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯏꯝꯐꯥꯜꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯂꯩꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯁꯅꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯕꯒꯤ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯊꯝꯃꯨꯔꯒ ꯀꯩꯅꯣ ꯅꯪꯒ ꯑꯩꯒꯁꯤ ꯆꯍꯤꯁꯤ ꯑꯩ ꯌꯥꯝ ꯍꯜꯂꯤꯀꯣ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯆꯍꯤꯒ ꯑꯃꯨꯛ ꯍꯪꯕꯤꯔꯛꯏꯁꯤꯅ ꯍꯥ ꯅꯪꯅ ꯂꯩꯁꯥꯕꯤꯒ ꯃꯥꯜꯂꯒ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯈꯤꯕꯁꯦ ꯑꯩꯅ ꯁꯤ ꯂꯩꯁꯤꯅ 이또ꯝꯗ ꯁꯨꯝ ꯈꯜꯂꯨꯔꯒ ꯃꯔꯛ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯌꯥꯎꯔꯛꯏꯃꯤꯅꯦ ꯍꯣ ꯅꯆꯥꯅꯨꯄꯥꯒꯅꯦ ꯑꯩꯅ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯈꯜꯂꯨꯔꯒꯕꯨꯗꯤ ꯁꯣꯔꯁꯦ ꯑꯃꯨꯛ ꯍꯟꯊꯔꯛꯏꯕ ꯑꯗꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯝꯕꯥꯜ ꯄꯟꯕꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯒ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒꯗꯤ ꯂꯨꯍꯣꯡꯈꯤꯕꯅꯤꯀꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯌꯥꯝꯅ ꯇꯧꯔꯝꯃꯤꯗꯅ ꯇꯧꯏꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯦ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯒꯥꯔꯤꯁꯤꯡꯅ ꯊꯟꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯃꯇꯝꯗ ꯈꯨꯡꯒꯪꯗꯒꯤ ꯍꯣꯡꯒꯠꯂꯛꯂꯤꯕ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯉꯥꯡꯈꯤ ꯑꯣ ꯅꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯄꯥꯕꯨꯡꯅ ꯄꯥꯝꯖꯅ ꯁꯣꯜꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯗꯦꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯑꯒ ꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯈꯪꯍꯧꯗꯅ ꯂꯩꯔꯛ ꯃꯆꯤꯟꯁꯤꯗ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯕꯗꯣ ꯍꯦꯟꯗꯣꯛꯅꯔ ꯐꯥꯎꯕꯗ ꯇꯨꯡ ꯍꯟꯅ ꯈ꯭ꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯌꯦꯡꯉꯤꯃꯤꯅꯦ ꯃꯇꯝꯗꯨꯗ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦ ꯁꯈꯤꯒꯤ ꯈꯨꯊꯥꯡꯗꯒꯤ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯤꯗꯨꯗꯤ ꯍꯣꯏꯅꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯅꯪꯒꯤ ꯅꯇꯤꯛꯅ ꯌꯥꯏ ꯋꯥꯡ ꯆꯥꯎꯕ ꯆꯤꯡ ꯂꯦꯝꯕ ꯅꯨꯄꯥ ꯃꯥꯟꯕ ꯁꯝꯒꯗꯣ ꯖꯥꯏ ꯇꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯦ ꯑꯩꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯜꯂꯕꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯈ꯭ꯔꯤꯗꯨꯗꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ ꯀꯩꯗꯧꯔꯒꯦ ꯂꯩꯃꯤꯟꯅꯔꯤ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛꯁꯨ ꯈꯜꯂꯛꯑꯦ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯑꯉꯥꯡꯒ ꯂꯩꯇꯕꯁꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯇꯅꯅꯦ ꯃꯁꯤ ꯍꯥꯏꯅꯤꯡꯉꯛꯏꯃꯤꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯌꯥꯔꯦ ꯑꯥꯏ ꯂꯚ ꯌꯨ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣꯃꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯝꯕꯥꯜ ꯄꯟꯕꯗ ꯈꯪꯉꯤꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯀꯩꯅꯣꯅꯤ ꯅꯍꯥꯟꯋꯥꯏ ꯏꯁꯤꯡ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯇꯥꯁꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯌꯥꯔꯕ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯅꯦꯕ ꯇꯥꯁꯟꯒꯦ ꯇꯧꯔꯤꯃꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯊꯝꯕꯥꯜꯁꯤ ꯏꯁꯤꯡ ꯊꯝꯕꯥꯜꯂ ꯂꯩꯀꯪ ꯊꯝꯕꯥꯜꯂ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯈꯨꯡꯒꯪꯗꯨꯗ ꯀꯣꯏꯔꯨꯕ ꯇꯥꯔꯤꯌꯦ ꯍꯥꯏ ꯊꯝꯕꯥ ꯅꯠꯇꯦ ꯁꯅꯥ ꯍꯥꯏ ꯁꯅꯥ ꯁꯣꯗꯤ ꯑꯩꯅ ꯄꯥꯏꯍꯧꯔꯦꯅꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯍꯥꯡꯒ꯭ꯔꯦꯅꯤ ꯁꯤꯗ ꯅꯣꯡꯅꯦ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡ ꯑꯃꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯄꯤꯠ ꯅꯠꯇꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯉꯥꯡꯁꯤꯡꯅ ꯌꯥꯎꯁꯪꯒꯤꯅꯦꯅ ꯂꯥꯡꯖꯕꯁꯤꯗ ꯅꯪꯁꯨ ꯍꯪꯕꯤꯕꯗꯤ ꯃꯌꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯣꯟꯗ ꯉꯁꯥꯏ ꯒꯥꯔꯤ ꯇꯣꯡꯉꯦ ꯍꯥꯏꯈꯤꯗꯤ ꯐꯅꯃꯛ ꯀꯨꯏꯔꯦ ꯂꯥꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦ ꯂꯝꯕꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯕꯨ ꯐꯣꯟꯕꯨ ꯑꯃꯨꯛꯇꯪ
까나노네. 에, 하이마. 시부 탐반 나트라네. 하이마. 탐반. 예마. 라. 상홀라. 하이, 너무 그라이 저도보노네. So, ay, tulog lang ko sa sarabani. 오. Yaksang hayang digi hawdorabani na masi tulog hangi. 아. Aduda, tasaw gi suprit lamatang yaksang ginamak lagsarak pa. Yung day sana bitila kita ubuni. Ada, tasaw lepang hubasida. Piramagi na sum sangaba. 아이 거리기 레이리 노네. 나는 정말 좀 레이비드나 얌 레이리네. Lagsa tasaw. Kumamagi, kumayamutang toboda. Ano wa pisola matang silagalit pasu. Hayda tasaw. Adidi sida. 아, 파레 타모. 하이가 콘해. 아, 이베 뭐 앵비디 안에 야우디 과. Hoy, yawgi tasaw. 오. 아, 마보 라링라 수디 감도르게는 마보. University dam to hayba yadre. 오. Biya silaga. Mana pa mo sum tawalagi ay dana. 마나 밤바 하이디 이사이사이 하이드르네. Hoy tasaw. 아이, 마디리 도다가 사이네. 아이시 따라버리네. Hoy, hawkiba sahida epuptaw kibani. 능아래다. 수저 넘자면 이친다오 저바이 코이 궁금치득이 레방을 사坑너 미모 톨로코체 에코이 리적 독서법니네. 하. Khangdir tasaw. Matanta ko ire. Maray bagi kungsal haybadade. Isagi pungning nungsikine khanbaga ay mana pa makasu dum tawanjare. Isagi haybabu mama ini yada batabo amata mana tawde. Ay su isagi mai thong yeng na sale. Mana su mama aigi mai thong yeng aloi nei tasaw. 마드득이 해는 파바보가 일레리기를 담발. 아. Adudi tasaw ay mu sasaruki. 아, 파레. 요로. 까야다 농시가를 보노니. 이놈 누파도 강나라 매드나. 아이부보다 마타이 머니 칼. 더볼로. 이놈 누파 토이부보 마는 농시자 키버도 아이슈 강이버니네. 아두보 마보 하이나 싱나발라이 해봐 파우다바더기. 이놈 누파도 마토이 누가이다버니 강디. 궁금치도 핵 라피데다. 마라이방네 티리 슈어. 마부 엄ꯈꯛ ꯂꯩꯖꯕꯗ ꯁꯨ ꯃꯅꯝꯃꯒ ꯄꯨꯟꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯍꯦꯛ ꯂꯩꯈꯤꯗꯦ ꯃꯣꯏꯅ ꯊꯝꯕꯤꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯕ ꯃꯈꯩ ꯃꯃꯥ ꯁꯛꯇꯨꯅ ꯅꯥꯀꯣꯜꯂꯤꯅꯦ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯈꯨꯟꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯗ ꯃꯄꯥꯒꯤ ꯃꯣꯠꯇ ꯑꯣꯖꯥ ꯑꯣꯏꯍꯧꯔꯦ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯁꯤꯗ ꯃꯆꯥꯒ ꯃꯥ ꯈꯛꯇꯪ ꯇꯔꯛ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯀꯔꯤꯅꯣꯅ ꯃꯥꯅ ꯄꯤꯔꯝꯕ 마셔! Hai, porengan ma. Hai, dibagi porengan ma. Hai, laude. Porengan ma. Hai ma. Hai ma. 이사 낭만들의 나이디에 포원동에 떨어미분이야. 마셔! ngasidagiне imphal yausang sport yam kanna hore ado kangla da yimai la khulu selbo miyam sinane lambi se kiri inadna bus thawi yadna kuina ngai na khre adu da thengai ne paso 하이, 준비. 임반도 역성 스포츠 박스는 반통나. koi paso 아도 뭐 거의 공시대디. 타이네 이빠이 부치네 담만 역성이 맛도. 가라 뭐 그때 너무 말이리. paso thainagi pai posine thambiramba yausangi masal haisibu kamai tobuno 낭디 딜리드 달레베니나 역성체 홀리 페사카리 마두디 해나 강로 모이냐 하. same paso yausangdedi peskari ga kanaba abir ga sainaba adubu festival of color haina celebrate tongle ado aidi nong te yausirakke da 하이 고 kedroge paso 아이 피로 yani paso 아이 피로 그라 ay dum pai gi siani paso 롱근이 빠져 야 paso 사진지가 가오시겠네 낭 빠이로 나 빠이기 뚱을로 하이레디 역성체 러북 라망다 자루네 사라가네 임하나 버싱남지 힝 야릭 미나르미 호리볼 라우르미 버니네 paso horrible law haisibu kamai tobuno 아마나 라우르가네 마얌노 쿰도림니 kamaina 아이 라우르게 따오 hoi 호리볼라 나시대 하우라마니까 역성 하이버다 마카라 까이마짜 깜라 꽃비 인공까이 뽕나 롱크 다다 세고 뽀자이 막놈시 역성니 가나 다독비라고 paso adidi thadora pura 다더라이 나래랑 구방타이 마시디 해나 깐바 세락피네는데 마디데기고 마카롬도 사리비 역성 강부시 올라 하우나라 락도니 라우라우드나 아왕롱이 강부시 라우라우 락도니 아도 그 뿔라
마기 럼바 시마가 묵나 타느리문이네. 아들이 봐서 역성지대 스포를 하고 해야지. 아들이 타니 바이프이 하트때 너무 사내라버자니까. 쯤이. 역성 허브는 밑에 역성 마이 타래. 마이 타람도 코인 호랄루바 고비 푸르바 루 호랄루바 와가지 아무 로이는 올라 독도림니네. 봐서 역성다 나하싱 와 후랄레 해봐도 뭐디 싸나비 여러버수 똑나 기배 얌나 파이. 우와 레이터보다 미워이바 코이나 행방감데. 아들기 이파이 부싱이시나 담비람바 우망 라이 하라우바 하이리버세. 마시 포레스 셈글리버니 요칼리버니 라이기 밍다 우망 요레버니 우와 타질리버니 아두나 미요이바 코이나 칸가다버디 우와시 얀터 비요이다버니 우와시 미요이바 코이기 타와이 멍기 칸가다버니네 빠서 아두나니 타이네기 파이프 싱어시나 우와리바 라이니 하이네람리버세 아코이기 타이네기 파이프 싱세 얌사나 사나 우비람이고 빠서 맞아 막한다래 라라라 사세 머리 사살라고도 동안무 요러매네 호이네 빠서 요리네 라라 나 피나롱 것도 홍도거네 아우 통어버리 뭐 가자 더 되니 라라 왜 도르게 마시고 빠서 권지는 뭐다 하시고 까도움드는 예 아이미 권제니 아유 누미당 와름세 마네 이세해 오라비 먹고니 따르시 아잉비 하시 나와 애나 앙앙오이링이 빠서 문학들 레이링이 뭐땀다 인콜드기 이상 나쁘기 해라가 헤헤 딜레 큐비는 삐두라 누피 미사도 아우지티네 레샤비 먹궁 바래 마차가 파자그라 봐 이놈이 이러니 꿈모부 야를 돌뿐이네 마콘 가세 농시기라 봐 예 하이 통화놈 정도도 많아 끌어 없는 놈 살리 하이 참말이야 깐간 잡래 하이 붕아 무기다 따다래나 하이 붕아 강이미 자비야, 강의로 하시고. 그다음에 강의 보는디야. 역성시엔 터치. 간단한 루실라가 레르모나 하르가는 누아인 게시다. 이사이가 강드너리야 센터 레르미니냐. 자비시디. 이따 다스기 사이니 라디오다 살거다봐 한dak 역성 로이라가 레코딩 보다보니 이마. 오자나 빤비락바 또있니 가오키드나봐 수모라이란바니 양 파서금다 왜 하이페 따보다. 파자르바 하이시보 자비야. 이사이부 마띠에 각 따라가 파세파세디 가마이 하이두이노. 이사이도 파세파세디 하이와리디네. 풀삭로 호부데이 로이 파와. 에코이수네. 저거이 사도케 단사바 자다바 하이바이다바 니카이디게. 아두디 마풍 파남당 사가기고 있다 아두가 통 하나 토시바 호이 너기 이사이도 따라가니면 난 누아이네 시엔 탈바 톡세바. saklo 따독비. Lupakan lumota Pai matuk ning koi ranta Lupakan lumota Pai matuk ning koi ranta Lan le bara tam ta tha yaw sang tha Lan le bara tam ta tha yaw sang tha
ꯅꯨꯡꯁꯤꯕ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ 와우 그리고 시 누파도 많이 더모이도 그리 더모이노 많아 빨리 두고 ꯀꯩꯗꯧꯔꯒ에 ꯍꯥꯏꯕꯅꯤ ꯏꯀꯥꯏꯊꯤꯕꯤ 두가 중에 와니 무시디바. 시용네 두송 걸어보다 프리까지 다갈래 용시 낭낭 ꯉꯥꯡꯕꯁꯤꯗꯤ Pasa piramo, pasa piramo. ꯏꯀꯥꯏꯊꯤꯕꯤ Pasa piramo. 그니까 신지 야 신세를 능력 파기 신비를 해지 신비를 시다 넣어봐. 그래 왜다 독지나 역상문은 니 사람이 안 됐어 텔리지 너희 우들어 미마 마이드 너희는 아비를 대비를 내가 너희나 신비는 생기 또 있나까 답변을 해주나 KTV야. 아이 불카오 먹는 거. 거기 아이 불카오 지 호흡을 해봐. 난 불가 호문을 때 감부리 붕어 난 지시엔 기드나 난 독다나 바이느냐 삐띠다 파리네 이씨 뭐 실로 다 넣으시. 실로 해봐. 실로 야이나 신정매야 반 비징지 우부다 기박이 신박이 와니. 그래 너희들 기대다. 이마 아들은 뭐 너희 나한테 신실레이시네. 그래 잘해 싱자마야 반비가 아이나 붕어 싱자마야 반비징지 마 반드기네 강아보 너는 내 가이스도 군지드네 너는 답은 종우 방제도이다 타번신씨 하이두나 ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯁꯦꯟ ꯊꯠꯄꯅꯤ ꯊꯥꯕꯜꯒꯤ ꯁꯦꯟ ꯈꯔ ꯍꯥꯞꯄꯤꯔꯝꯃꯨ 신우이 동안으로디 너희 우무 따르네. 꾸이려버네. 아이쿠이 따옥시나 아잉비 흐임시 그다이드노 황바. 디피닐리. 그래도 왜 TV리바 너희들 나 토이래 있잖아 빠캉 레샤비 юм티바. 레샤비네 빠캉이 юм티바 하이브시. 람담시기 빠캉 레샤비 트레디션이. Exactly 야래 붕어 잡에 강강은 우야 따닝데 미마로 강도 하나도 못 떠네 이마로 강도 보러 이붕어 이마로 저콜렌 버지 코인 저콜렌 게다 KTV 통화는 토시 ꯑꯩꯈꯣꯏ 하라니 해봐 이마부 거다 이제 독비기게. 홀리서 저기부터 아두 아버지 거의 큰 열리데서 거의 바봉나. 누렁이는 우이다. 어이니다. 아이쿠이 와리세. 단웅용의 정신진가이다. 코오디네이팅 커미티 온 홀리 거 보면 셈로보는 좀 너희들어. 잘라이 그래도 시험도 이노 KTV야 루프 머름 사이 근데 자디 근데 박 시험도 시험이야 브로 람담세 머름 사이 근데 자디 근데 루프 시험도 시험이네 시험 망고 루프 얌 영너 니부 아, somda서 홀리 세샷키. 아, som다서 홀리 돌로게 해오기 해. 이퀄 또 이브도. 야래 강에 강은 웃게 돌아가는 뭐땅 빼빠빼 방강은 따님들 해버리는 거 바리세. 사르분욱 사머럭시다 서로ꯛ득이 시엔 물러가 역성기 답은 신독서로 역성기 답을게 쓴무 시엔도 아이로이 부독서르게 징주보라 가르던 자민을 수해보고 아, 빠이베이 와디네티. 빠이베이 와니다. I would like to introduce my friend. 야래 그 돌아가는 뭐 방한강 강은 하르가는 잉글리시 박 어떤 롤리도 못 가도 보이노 있는 거 잉글리시 스쿨에 담자르보나. 이만원 수나 강자우드레. Excuse me. 무슨 롤리 떠비지 이모 능시 잉글리시 굴렸다 뭐버되기 잉글리시 양 강북이 론보 이름도 만디 이모 능시 나만은 미롤링에도 잉글리시 야범 자살람도 말리 아, 이만은 뭐 시기밍. 당골자오. 말하지 당구원자 와이지 하이페타 기금더브라. 마카 콜무사네. 그래가지고 콜라 껌닝 도리 먹고 보밍 무수 따르마네. 아, 포퓰러니다. 오 콜락번님 도리엠바 이마 너디 세냐 빠이 하이버니 러우얌 짜버니 그이데수 라미 칸보 이마 마이 마짜 오이래 ям 파세요 아니 마삭지 아두나네. 아이네 빠이베나테 빠이베네 해지기버도. 오이 파우 사나 히라묵다 마빠이 빠이베나테 ꯍꯣꯏ. 빠이베네 해저리바. 셀 하빠따랑도 소론 바야다드나 콩빵 내려가 롤리버니네. 그이 와이지고 세나 박박시도 콩빵는 일가 소롤리바 롤리버네. 난 투원 바야 그래 아이부 까리에는 꼭저도이노 강데 더시 헤트 꼭저르게 와로비누고 디다 성우 디다 이세 오리부드나 띠에바 ꯑꯩꯈꯣꯏ 마가 ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇꯪ ꯃꯊꯪ ꯃꯔꯤ ꯄꯣꯛꯄꯗꯅꯦ ꯂꯥꯁꯇ ꯑꯩꯁꯦ ꯇꯨ-ꯏꯟ-1 ꯑꯣꯏꯅ ꯄꯣꯛꯁꯜꯂꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯅ ꯇꯨ-ꯏꯟ-1ꯒꯤ ꯊꯕꯛ ꯆꯪꯕꯗꯁꯨ ꯑꯩꯈꯣꯏ ꯀꯣꯇꯥ ꯄꯤꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅꯅꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯁꯦ ꯊꯥꯔ ꯖꯦꯟꯗꯔꯅꯦꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯇꯅ ꯌꯨꯝ ꯄꯥꯟꯕꯒ ꯌꯥꯔꯦꯅ ꯍꯥꯏꯕꯗꯨꯗꯒꯤꯅꯦ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯣꯜꯂꯒꯦꯅ ꯑꯗꯨ ꯅꯝꯐꯨꯗ ꯑꯣꯟꯈ꯭ꯔꯕ ꯑꯩꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯣꯏꯅꯕꯨ ꯍꯦꯟꯅ ꯉꯥꯎꯖꯩꯗ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯣꯅꯔꯛꯁꯤꯕꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯦꯝ ꯇꯧꯔꯛꯏꯁꯦ. ꯀꯩꯅꯣ ꯃꯪꯉꯤꯁꯤꯕꯣ ꯆꯠꯂꯣꯍꯦ ꯀꯩꯅꯣ ꯅꯪ ꯇꯥꯟ ꯏꯆꯥ ꯆꯥꯅ ꯕꯦꯁꯂꯤꯟꯒ ꯇꯩꯈꯠꯂꯛꯏꯗꯨꯅ ꯅꯤꯡꯊꯝꯊꯥꯗꯁꯨ ꯃꯆꯤꯟ ꯀꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯁ ꯏꯀꯥꯏꯊꯤꯕꯤ 통화는 토시 해봐 능시디바 ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯀꯤꯁꯤ ꯀꯤꯅꯒꯦ ꯍꯥꯏꯔꯛꯑꯅꯤ ꯃꯁꯤꯗꯤ ꯂꯩꯈꯥꯏꯗꯣ ꯇꯥꯊꯣꯛꯅꯈꯤꯁꯦ ꯈꯪꯉꯕꯣ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯕ ꯗꯤꯗꯥ
디다기 밍세 탕구원 자오 가이나 거기다 이디 세냠 파이브 미기 밍가 디만다 바 하이타 로가 얌 카우바 하이바 사실까 꼭통 파는 미얌만 두와니 oi ai pamungdo yobak thangkon dan miman ki wari ke lidno ta hale 호이 호이 또 thangwon se khoi pamunggi khwai gi mom leibo khulai ne han su tak pirame 호이 ise mari gi matungda naitom itom te yaw bai bu ningsing khudam hoyong no ba 호이 thon bi ki ba mingni 탕골죠. 야이다 그슈 가이데다 민기디 야디 야이다 요박 자오 하게라 탕권 자오 하게라 그슈 가이데 아코이기 드네 시엔 파이르가 누파 토가 로이레 나 코이도가 통사 고와니 빠이브네티 빠이브네 해비기 구담 강입니다. 근데 뭐 어떻게 라이에 코니 Kaitoragi. 해 ngakano 다 Kaitoragi haba. 코이노 Kaitoragi ta. 베비야 Hai mama sidi. 마이징 학탕 두어가 다번째 프리드 신도지로 Kaino. Mai thang do pa hari du buita. 까이노 해 혹시 뭐 마이 탕도 뭐 공음제 까이노 망한지고 Kaino khangdi hari. 혹시 제 역시 맞담니 비마 마이즈 탕도가 프리드네 아까 마사 앙아부징시다 아베 테헬레트나 파우드가 테헬레트나 다번도 프리드 실렌도이바 아이코이기는 굿땡 독샤 버거웨. 아이코이 다운의 역생 타번 진게 하리버시 굿땡 독샤게 하이버니다. 아이마 Adumay na su, pabong timbigan da. Hausigi matamda, sinbalang base, siyal yam na chow. 아, 디렉터는 뭐기 맘을 장거로. sangina sangalab de lupa la khar khar ki wani da Pabong timbibudugi, tabu so na hang nabirakani. Madugi matik sa pakumsu, laysadi. ai nei ingwing tu bang ne na sok thong nai bang ngam ni 타모이 까이 아이는 사글설리지가 미원에 들어와지고 오늘이 하 낭이디 숑다. 까이노지 숑딩어. 숑딩어. 짤와이 Ay matik yam na sadabin. Imay sada, to na hingjabin. Ay sasaragi. aing bia 디다 디다기 나빠기 런투메 암징도 미망도 풍도기비기도 아타이까나 수나티 이까이 TV나 나누비 이네네 아이마 까이노지 뭐 디다 타모이기 머리 마랑 포이덧 카레 라이키 깨놓는다. 이카이 TV 헬시 밍로. 오이자라버도 이카이 TV 시. 거리 하우두엉드 거못 바꿔더라. 아이 민고 나네 허두엉도 거버가 낭낭낭 나 삼가도 꽉꽉 포이덧 전이 낭 비에 거이세 얌 한달까지 칼라까 놓고 혹시 말렘제 비는 뭐 신양 칼라 이번이 양 갔나 왜는 강도 비와니 강브라 비에 거이세 पृथ्वी अफाव अफाव में आगोय खलाबने हौजे मणिपुर सुने मागी मागी चानबा मेकअप तोबा कॉस्ट्यूम तोबा मदुदा सुनतन अफाव अफाव सिनपम याम पाइनरबनी नोइने ने याम हंदनागा थाइना दं खनबदो खलकनुको आइना हारजिनि नंग थाजदर खै मणिपुर ने खै इरबतगिनि एयरपोर्ट थाब अम तोरम नंग खंगनो 오, 아들가이 TV야. 역청 만웅이나 역청 만웅 많아봐. करी 마이 좀더 당독비로. करी 코치한테 땡 독자게 되나. तोरकोनु को दुंबा 시. 동 차도 तोरकोनु को 시, नति तोरकोनु को 시다 이게 역청만웅이 तोरकोनु 역청이 가 누나 아비 그때 얌 좀 되고 तोरकोनु 아이, तोरकोनु हाय बने ngay को नंग तोरकोनु हाय नंग आमुन नंग आबि तैने तेरगा नंग माइ द सोम त तैरम दे को नंग नंग कोइना ए किबिरा Tunaw ina ko pa yun. Mamang sanggoy. Awang. Makasanggoy. Amat tawati. Kaya da taruta na napan mo yung balo. May taylay baki ngay lingegi yung lay kere. Mapam sida uwa pangin. Ako'y wada horibu upalo palsing sida tuong libu uchiksing sina. Kaya da maning tamza na kong zariba. Masiga sago na doon na layrabadi. Malimgi ay nga sagikal. Kay daw nung dasu kairol.
ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤ ꯑꯣꯏꯕ ꯇꯥꯏ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯥꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯁꯣꯝꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯜ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯁꯦ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯃꯥꯡ ꯀꯣꯏꯕꯤꯒ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯣ ꯃꯁꯤꯒꯤ ꯁꯨꯃꯥꯡ ꯑꯄꯥꯛꯄꯁꯤꯗꯅꯦ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯒꯥꯏ ꯆꯣꯡꯕꯤꯒ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏꯗ ꯂꯩꯃꯥꯏꯁꯦ ꯄ꯭ꯂꯁꯇꯔ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯀꯌꯥꯗ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯈꯣꯡꯗ ꯀꯛꯆꯤꯡꯂ ꯀꯩꯅꯣꯝꯃ ꯀꯥꯈꯠꯄꯗꯧꯅ ꯇꯧꯕ ꯆꯒꯥꯏ ꯆꯣꯡꯕꯤ ꯅꯠꯇꯦꯀꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯣꯝ ꯊꯝꯕꯥꯜ ꯍꯣꯏ ꯑꯩ ꯊꯝꯕꯥꯜ ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯕꯨꯔꯣ ꯑꯩꯅꯤꯗ ꯑꯩꯒꯤ ꯃꯤꯗꯤ ꯈꯪꯕꯤꯔꯝꯃꯦ ꯑꯩꯅꯗꯤ ꯁꯣꯝꯁꯦ ꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯑꯩꯅꯗꯤ ꯎꯖꯔꯦ ꯀꯗꯥꯏꯗ ꯐꯣꯇꯣ ꯑꯣꯏꯅ ꯐꯣꯇꯣ ꯑꯣꯏꯅ ꯑꯣꯐꯤꯁꯇ ꯑꯣꯖꯥ ꯑꯣꯏꯗꯥꯏꯅꯦ ꯍꯣꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ UJB ꯁ꯭ꯀꯨꯜꯗ ꯑꯣꯏꯖꯕꯅꯦ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠꯇ ꯆꯪꯖꯕꯅꯦ ꯇꯣ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯗꯦꯜꯂꯤꯗ DI ꯑꯣꯐꯤꯁꯇ ꯐꯝꯖꯕꯅꯦꯕ DI ꯑꯣꯐꯤꯁꯇ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯥꯅꯦ ꯇꯣꯏꯅꯗꯤ ꯆꯠꯆꯗꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯗ ꯎꯕꯅꯦꯕ ꯌꯥꯎꯁꯪ ꯃꯅꯨꯡꯅꯦꯗꯅ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤꯗ ꯀꯩꯅꯣ ꯈꯝꯍꯧꯔꯤꯕ ꯀꯥ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯌꯥꯎꯕ ꯎꯗꯦ ꯀꯅꯥ ꯂꯣꯏꯅꯕꯤꯔꯛꯄꯅꯣ ꯏꯊꯟꯗꯅꯦ ꯃꯥꯅ ꯃꯥ ꯍꯥꯏꯁꯤꯅ ꯀꯅꯥ ꯃꯥ ꯍꯥꯏꯕꯗꯤ ꯃꯥꯟꯅꯕ 이만나봐 마나 하이기베 싱두가 로이나 마나람바도 ꯑꯇꯥꯎꯕ ꯋꯥꯈꯜ ꯑꯃꯗꯤ ꯏꯔꯣꯏꯅꯕꯤꯔꯤ ꯅꯨꯄꯤꯅ ꯀꯥꯔ ꯊꯧꯔꯒ ꯆꯠꯄꯁꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯗꯤ ꯃꯤꯒꯤ ꯕꯤꯖꯥꯝꯁꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯀꯥ ꯀꯔꯤꯅꯣ ꯌꯦꯡꯅꯒꯗꯧꯔꯤꯕꯁꯤꯕꯣ ꯊꯧꯔꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯣꯝꯗꯤ ꯁꯛꯁꯨ ꯌꯥꯝ ꯌꯦꯡꯒꯩ ꯐꯖꯔꯦ ꯑꯗꯨꯒ ꯇꯣꯡꯂꯛꯂꯤꯕ ꯀꯥꯔ ꯑꯁꯤꯁꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯧꯅꯗꯕ ꯀꯥꯔꯅꯤ ꯃꯆꯨꯁꯤꯅꯒ ꯉꯥꯛꯁꯪ ꯉꯥꯡꯂꯗꯅ ꯁꯣꯝꯒꯤ ꯁꯛꯀ 어떠ꯅꯁꯨ ꯅꯈ꯭ꯔꯦ ꯅꯣꯡꯅꯕꯤꯕꯗꯤ ꯅꯠꯇꯦꯀꯣ ꯆꯥꯅꯅ ꯐꯖꯕꯗꯨꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯑꯩꯒꯤ ꯃꯤꯡꯂꯣ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯤꯌꯨ ꯁꯅꯥꯇꯣꯝꯕꯤ ꯁꯅꯥ DI 오피스다 밤새봐 ꯁꯛꯀ ꯃꯤꯡꯊꯣꯟꯒ 어떠ꯅ ꯆꯥꯅꯈ꯭ꯔꯦ 원래 좀 사들 내래 아까 했습니다 야니 ꯑꯩꯁꯨ ꯌꯥꯎꯁꯪꯒꯤ ꯍꯣꯂꯤ ꯆꯠꯆꯔꯨꯕꯅꯤ ꯑꯉꯥꯡꯁꯨ ꯂꯩꯔꯝꯃꯣꯏ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯃꯟꯒꯅꯤ ꯉꯥꯛꯇꯪ ꯁꯦꯝꯕꯤꯌꯣ ꯑꯩ ꯆꯥ ꯁꯦꯝꯖꯔꯛꯀꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯔꯤ ꯂꯣꯏꯅ ꯌꯥꯖꯔꯦ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡꯁꯦ ꯌꯦꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯦ ꯃꯁꯥ ꯁꯨꯝ ꯐꯟꯗꯣꯔꯛꯇꯅ ꯁꯪꯒꯣꯏ ꯃꯆꯤꯁꯤꯗ ꯉꯥꯗꯗꯨꯅ ꯂꯩꯔꯦ ꯁꯪꯒꯣꯏꯁꯦ ꯇꯦꯛꯇꯅ ꯇꯣꯛꯂꯔꯅꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤ ꯌꯥꯟꯊꯠꯈ꯭ꯔꯣꯗꯅ ꯌꯥꯊꯠꯄ ꯌꯥꯗꯦ ꯁꯪꯒꯣꯏꯁꯤꯗꯤ ꯆꯥꯝꯔꯛ ꯁꯥꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤꯗꯤ ꯊꯥꯕꯤꯅꯕ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣ ꯄꯥꯕꯨꯡꯅ ꯊꯥꯕꯤꯔꯝꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯄꯥꯕꯨꯡꯅꯁꯨ ꯊꯩꯕꯣꯡ ꯃꯔꯥꯗꯤ ꯌꯥꯝꯅ ꯆꯦꯠꯂꯤ ꯌꯥꯟꯊꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯄꯥꯕꯨꯡꯅ ꯌꯥꯟꯊꯠꯂꯁꯤ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯕ ꯃꯈꯩ ꯀꯥꯎꯗ ꯎꯄꯥꯜ ꯑꯣꯏꯔꯤꯕ ꯊꯩꯕꯣꯡꯁꯤꯕꯨ ꯊꯥꯔꯝꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯍꯥꯛ ꯏꯝꯐꯥꯜ ꯑꯣꯏꯈ꯭ꯔꯦ ꯈꯨꯡꯒꯪꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ ꯊꯩꯕꯣꯡ ꯃꯔꯥꯗꯤ ꯆꯦꯠꯂꯦ ꯍꯥꯏꯅꯩ ꯁꯣꯝꯅꯁꯨ ꯁꯪꯒꯣꯏꯁꯤꯗꯒꯤꯗꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤꯅ ꯍꯦꯟꯅ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯋꯥꯍꯩꯁꯨ ꯇꯥꯍꯟꯕꯤꯔꯤ ꯊꯃꯣꯏ ꯆꯦꯠꯄ ꯀꯅꯥꯒꯤ ꯃꯈꯨꯠꯅ ꯊꯥꯕꯤꯔꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯊꯃꯣꯏ ꯑꯃꯗꯤ ꯊꯩꯕꯣꯡ ꯑꯅꯤꯒꯤ ꯈꯦꯅꯕ ꯑꯩꯉꯣꯟꯗꯗꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦ ꯎꯕꯤꯔꯤꯕꯗꯨꯒ ꯈꯪꯂꯤꯕꯗꯨꯒꯁꯨ
ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯨꯛꯅꯕꯒꯤ ꯑꯍꯧꯕꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯔꯤꯕ ꯃꯥꯟꯅꯗꯕꯗꯨꯅꯤ ꯄꯥꯕꯨꯡꯅ ꯌꯥꯟꯊꯠꯂꯁꯤ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯕ ꯃꯈꯩ ꯀꯥꯎꯗ ꯎꯄꯥꯜ ꯑꯣꯏꯔꯤꯕ ꯊꯩꯕꯣꯡꯁꯤꯕꯨ ꯊꯥꯔꯝꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯖꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯑꯣꯐꯤꯁꯀ ꯃꯔꯤ ꯂꯩꯅꯕꯤꯒꯗ꯭ꯔꯥ ꯅꯠꯇꯤꯌꯦ ꯂꯅꯥꯏ ꯋꯥꯅꯤ ꯅꯤꯡꯁꯤꯡꯗꯕ ꯀꯨꯏꯔꯦ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕ ꯇꯝꯂꯦ ꯍꯦꯛꯇ ꯉꯝꯂꯗ꯭ꯔꯣ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯃꯔꯝ ꯂꯩꯕꯤꯕ꯭ꯔꯣ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯆꯦꯠꯄ ꯊꯕꯛ ꯃꯔꯥꯒ ꯃꯥꯟꯅꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯇꯥꯎꯕ ꯋꯥꯈꯜ ꯑꯗꯨꯕꯨꯅꯤ ꯎꯄꯥꯜ ꯊꯥꯕꯒꯤ ꯃꯤꯡꯆꯠꯇꯃꯛ ꯊꯤꯕ ꯎꯄꯥꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯧꯍꯟꯕꯗꯤ ꯍꯩꯇꯕ ꯁꯥ ꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯃꯗꯁꯨ ꯃꯃꯥꯏ ꯂꯩꯈꯤꯗꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯤꯡꯁꯤꯡꯂꯨꯕꯒꯤ ꯃꯃꯜ ꯂꯩꯈꯤꯒꯗ꯭ꯔꯥ ꯅꯤꯡꯉꯝꯗꯕ ꯋꯥꯃꯩꯒꯤ ꯃꯩꯈꯨ ꯑꯃꯗꯤ ꯎꯕꯒꯨꯝ ꯇꯧꯏ ꯃꯩꯈꯨꯗ ꯅꯠꯇꯦ ꯃꯨꯟꯅ ꯌꯦꯡꯕ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯩꯔꯤ ꯊꯣꯡꯒ ꯆꯥꯗꯕ ꯊꯃꯣꯏꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯀꯅꯤ ꯑꯩꯒꯤ ꯋꯥꯁꯤ ꯄ꯭ꯂꯤꯖ ꯊꯩꯕꯣꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯍꯪꯂꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯕ ꯁꯣꯔꯤ ꯑꯀꯟꯕ ꯋꯥꯔꯦꯞꯀ ꯂꯣꯏꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯂꯝꯈꯥꯡꯗ ꯏꯝꯐꯥꯜ ꯁꯥꯈꯤꯕ ꯃꯈꯣꯏꯕꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯈꯨꯡꯒꯪꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯒꯤꯅꯤ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯑꯃꯒꯤ ꯃꯩ ꯃꯪꯅꯔꯛꯂꯤꯕ ꯆꯦꯜꯂꯤꯕꯗꯨꯒ ꯇꯥꯟꯅꯔꯤꯕꯗꯨꯒ ꯊꯦꯡꯅꯈꯤꯗꯕ ꯌꯥꯏ ꯊꯦꯡꯅꯈꯤꯗꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯈꯛ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁꯀꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦ ꯁꯣꯝꯁꯨ ꯏꯇꯥ ꯍꯥꯏꯅ ꯃꯤꯡꯒꯧꯒꯦ ꯌꯥꯏꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯅ ꯊꯋꯥꯏꯅꯤ ꯈꯜꯂꯤꯃꯤ ꯅꯪꯕꯨ ꯅꯨꯡ ꯄꯥꯜ ꯃꯩꯁꯥꯛ ꯃꯩꯁꯥꯒꯤ ꯍꯧꯔꯛꯐꯝꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯔꯪ ꯑꯔꯥꯛꯇ ꯇꯧꯖꯕꯁꯤꯡꯗꯨꯅ ꯊꯣꯜꯂꯤ ꯏꯔꯥꯡ ꯍꯥꯏꯕꯁꯦ ꯏꯔꯥꯡ ꯂꯥꯡꯖꯕꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯅꯤ ꯇꯣ ꯏꯇꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯒ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯦ ꯍꯦꯛꯇ ꯃꯥꯟꯅꯩꯌꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯤꯃꯁꯨ ꯇꯠꯇꯅ ꯍꯥꯏ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯂꯣꯟꯊꯣꯛꯇꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯅꯤ ꯑꯗꯨꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯂꯩꯈꯥ ꯇꯥꯎꯕ ꯀꯧꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯒꯅꯤ ꯍꯥꯏꯃꯤ ꯅꯪꯕꯨ ꯏꯇꯥ ꯏꯆꯥꯅꯨꯄꯥꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯂꯦꯡꯕꯤꯔꯛꯄ ꯅꯠꯇꯤꯌꯦ ꯋꯥꯔꯤꯗꯣ ꯁꯨꯝ ꯃꯥꯟꯅꯔꯛꯄꯒꯤ ꯋꯥꯅꯤꯗ ꯁꯦꯠꯄꯤꯔꯤꯕ ꯐꯤꯖꯣꯜ ꯇꯣꯡꯕꯤꯔꯛꯂꯤꯕ ꯀꯥꯔ ꯋꯥꯈꯜ ꯌꯥꯎꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯃꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯗꯕ ꯋꯥꯔꯧꯕꯤꯅꯨꯀꯣ ꯁꯣꯔꯤ I'm so sorry. ꯀꯩ ꯃꯁꯤꯅ ꯇꯧꯔꯤꯁꯤꯅ ꯁꯤ ꯌꯥꯎꯁꯪꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯃꯁꯦ ꯕꯦꯁ ꯐꯣꯡꯒꯤ ꯈꯨꯇꯩꯅꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥꯞ ꯕꯣꯏꯜꯒꯤ ꯑꯕꯦꯔ ꯈꯨꯇꯩꯅ ꯀꯩꯅꯣ ꯍꯥꯞ ꯕꯣꯏꯜꯅꯗꯤ ꯀꯩꯅꯣ ꯂꯩꯗꯅ ꯌꯦꯔꯨꯝꯗꯁꯨ ꯍꯥꯞ ꯕꯣꯏꯜ ꯍꯥꯏꯕ ꯑꯃ ꯂꯥꯏꯕꯛꯇ ꯁꯠ ꯅꯝꯃꯒ ꯇꯧꯕꯁꯦ ꯃꯁꯤ ꯍꯥꯞ ꯕꯣꯏꯜꯒꯤ ꯈꯨꯇꯩꯅꯦ ꯌꯥꯔꯦ ꯇꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒ ꯈꯨꯟꯅ ꯑꯃꯅ ꯀꯣꯜꯂꯒ ꯊꯥꯖ ꯃꯥꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯋꯥꯏ ꯇꯩꯕꯒꯨꯝ ꯇꯩꯕꯁꯤꯅ ꯕꯦꯁ ꯐꯣꯝ ꯐꯨꯜ ꯐꯣꯝ ꯋꯤꯠ ꯂꯚ 이붕어 그냥 이붕어 알라만 레이 해보기수 간다봐 이마 그냥 나는 강이도 그냥 이붕어 야야야 살았어 이마 ꯈꯨꯡꯒꯪꯁꯤꯗꯗꯤ ꯌꯥꯎꯁꯪꯒꯤ ꯃꯁꯛ ꯐꯖꯅ ꯂꯩꯔꯤ ꯅꯪꯒꯤ ꯃꯁꯝ ꯍꯧꯕꯁꯤ ꯂꯥꯎꯊꯤꯗꯕꯤ ꯇꯧꯔꯛꯑꯕ ꯑꯕꯤꯌꯔ ꯈꯨꯇꯩꯅ ꯃꯔꯣꯟ ꯑꯃ ꯊꯤꯒꯠꯂꯤꯕ ꯅꯪꯁꯦ ꯑꯕꯤꯌꯔꯗ PhD ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯅꯪ ꯊꯣ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤ ꯏꯝꯐꯥꯜꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯏꯝꯐꯥꯜꯗꯗꯤ ꯌꯥꯎꯁꯪꯁꯦ ꯑꯕꯤꯔ ꯇꯩꯅꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯌꯥꯎꯁꯪ ꯃꯅꯨꯡ ꯃꯥꯟꯅꯕ ꯍꯥꯞ ꯕꯣꯏꯜꯒꯤ ꯑꯕꯤꯔ ꯈꯨꯇꯩ ꯑꯃꯇꯪ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ 이붕어 난 까이런데네 이붕어 이마 ꯃꯈꯥ ꯈꯨꯟ ꯃꯆꯥꯅꯦ 오 민가우다디 이마 하이바 아두가 나 타모이두나 나 성나 말아보도나 칼레보두고 나 때는부 알라만 싱나 까림따 닦고 믿어버리는 붕어 이마디 이마기 비주얼 셀레 솜기시디 머우를 샤비라 하이비수 강제드라바 이마 누파 이브싱네 구동 디바 따따는 능리버시 누피오 이브싱이 비주얼 되니네 이마 셀리바 비주얼 시다 아베 때는 노이다바 타모이두디 마분시기 마윤 반바 하이오이다바 타모이니 하이저리바 ꯁꯣꯔꯤ 이붕어 ꯑꯩꯁꯤ ꯏꯆꯥ ꯄꯥꯈꯪ ꯂꯩꯔꯦ 오 ꯏꯃꯥ ꯀꯧꯀꯣ 아씨 깜다위 마사이도 나트라서 혹시 깜다위 너위나 이마 ꯑꯗꯨꯗꯤ ꯍꯤꯡꯈꯣꯜꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯖꯔꯦ
나나 따바 봄나마 이민의 우자리 한자크라게 아이씨 아쏙 바자크라비 시보 그런 말 알고 거북이 달로이 보이리가 봐 아이네 기땅 안나 복사를 마바디 아쏙 바자크라비 마이 통시다 불풍이 아비를 굿다이 따이랑 거다 보니 해 Ay, nang kutai hai benobo nang kari abir kutai hai benobo. Ya, ya, Nang na isi abir te video ne tanah ina terana. Ikai te biya. Yari salo. Chalo yum chalo. Yari salo ni yari. Yari kang Yari chalo ai yari ba. salo ni. Ma, Ikai te biya. ma. Aying bidi. Aying video ma, aku meyam nang sai sian thaling ite ne. Pakam musa meyam sila kutan tanah raga abir te rakpa. Adida aying video abir te video pamja tapi ni mati sian lagi nang mata na sian ni kerana. Ayna kamat labuk lom te sian lam dong mali ma. Nang mabung te tilso. Hoi pani ma iti jarugi. Hojik lau luiba nupi do. Ay, kanano hai ba? Singna ba? Kano ima hujil ami nupi tu ima kangdil bo ai siwa. Ay di kangdi. Ma hujil ami nupi tu dai kana sunati ye. Kanano? Ipan selung bodo, adugi manau nupa, ai phan lagi ba, oza thoi bodo, adugi nupi nei ma. Thambal! Lao, akhoi ozana hairiba. U pambi ama yanthaladi ani thajilo haye. U thabi chanase lao. Lao ba. Hoi ta thoi ba. Akhoi sangoi manak sida thase. Hoi ma, sidi thebo pambi ni na. Ado, ai ni singjai bidoi ne. Tharase. Ma, oi ma. Kai durgi ma. Ay, kasi daw di. Ma adu sunatan ne. Sei akhoi ipan selum ga ne. Pata ka salaga thamak yam himina ba ngang pam sado. Atai kana sunati ye pakam sado. Angang ori gi ipan selum ga ka toi lakpa. Oza thoi bagi macha nu pa ne. Dudi, pwedeng ba? Mani pwedeng ba? Ai di sibu di kanguna ti ba ko ai nga sai ne sa thak pa khoi nam yap singi sen thak pu de na sa pu sa je na charu ba khoi lungai pan bi ne sakhi du khangi dana ma ne ure tam pai wa ni da toi ma ai in bi do la pulom de ko kha charu ge adu ai pula lak min ge koi ma ai chaugi ge ma angang oingida ukiba magi saktam mahangnadi aibu ningsinglamgadra ningsingba kawbu mahangna mapung pharabi magi saktam mado aingondadi ningsingbana yekli mayek laraba saktam ama aigi haksange kaya kuding nangi nungsiba patuna leire aigi haksange kaya kuding nangi nungsiba patuna leire hangla bata moigi chigla bata nunda hangla bata moigi chigla bata nunda kandu na leire nangi mafam latu na thamli nangi shatam Korogi mangana shotribi ayok kilik langom tarubi nansi oire saydhampam thawai tumnapam Korogi mangana shotribi ayok kilik langom tarubi nansi Korogi mangana shotribi ayok kilik langom tarubi nansi oire saydhampam thawai tumnapam oire saydhampam thawai tumnapam meko khudinge udona talaire meko
खुदिंगी उदुलत नहीं रे Hanglaba malang hatiara Lobuk lamba Lecil Hanglaba malang hatiara Lobuk lamba Lecil Punama koi kare Nangi satam Punama koi kare Nangi satama Yendo khudingi Nang sabukure Latu nathamne Nangi satam Aigi haksangi Kaya khudu Nangi nong siva Patu nalaire Nangi nong siva Hey! Kadai din antur ko ngau ne. Yauksangi wali sebu na tunda sakani do ne sai do. Shom, aying bishoy dano iram gani. Ay hinindi. Kanana hariba. Nang na nungtigi nungsiba konjel ayngon na tahalle. Ay na kung ngasi de hek laklaba mikup adudagi ngasi fawa nangi konjel tari. Nangi ingleba konjel ase yauksangi ning khongba matana namhat pangamdri. Sia. Ai em shau chong yauksangi abre tai na batan re si yu he udong ke. Oi, mosh. Oi. Konjel ase aying bigi konjel ni akoi pa sauna tamni. Baso haibadi. Pasok selungba. Ipan budi ay sukangi. Nang mo kanano hangbani. Ayro. Tu. Nakoy ni tabal song na habi siyam sariba. Lampa asigi mapado iba yumase. Asise. Nang na tayo na angang uring matamda. Ingkol nagi manama sing heklaga. Akoy gi pasong manakti hek tilaki. Matamdu da idi nangbu tamoy siyeng na yengjaki. Kangbidrabo akoy pasok silungba bo. Ipan silungba budi ay sukangi. Nang mo kanano hangbani. Ay magi masane. Somje tangi sing na ngau ni ne. Hey, ngaukshin na bravo nang kan saga tongan tongan takero. Ay na silungbagi masane habida. Ay bungaw haribdi karigi. Silung bari ba ansi. Kulon kero namana kwai dige na masikang ba nupi thi de bakang da bakang chari ni ne. Nupi ju thi de ba magi masane hardi. Nang siya ngau bune habida lan gadro. Masa pokpang akna mama pa nati habisi kang de bisingi wanida. Yam kang bagi wani ne. Ay na pairi sikari no habidi nang kang bra. Shidi kari no habidi nang kang bra. Shigi ming tangwon. Kango kijo. Shibu pairi ba igi ming na tangwon ja. Nang shamdu khawta ura. Jakshalo. Engbe mangdaro sasi. Yarnida. Ay sumja saragi. Ay yung muk dilamage. Yani ba? Ay sumja saragi. Karigino engbe. Ngasai makai khoi mayam ya lang minari singju bara chaminari. Numidang wara me ukslak magi pungba semdana abre tenari powder tenari. Nang sei gina habda kanam te yelak te budi koi ni sumda lai. Adugo karino kadai de gino khangdaba angau ba mu urga nang nengon na thegi khali seken. Ai ne nangbu fare phuki matam da nabung no pakana le dun nang khongul le birakane. Chalo imang tar. Chalo. Yani. Namna doctor baso. Tangon kadai bu ko haiba. Ay khangida. Tanggol haibasi sinibu masak takpa khulai amani. Tanggol asi upai be nangbu aina ahan bu uba mikupta yam ni kai kumna botki. Adubo warak wate minaba leitaba manangang thori ba nangi wangang aduna nakin da sak takchare. Nahak third class ni. Nang namabu Haduna puru nu pukhi ba matamda Khongul libirang na babambu mupakana laita hai nuksi pidrabdo Magi damak mabu thamoi senga nuksi jaba poirai ngan ba ko misa ama lai ha ba se kakkaunu
맘탑이고 mahusagi kudolbaga pangkag uy na pazarabi nang bungak sinanaba sambal amatang di uhin biyo kita wagi sasi o ay mang taro hayro kiriro kigano he tangguan di ay napayra siya madi maming kagtangay hurabani sasi 아두면 당원 마신 강느나 당원 자위래 heb세 너는 큰로이 마퉁다 이기 분치다 아이기 남기다 공로에 이러버디 능 참도 카우들 그래 Patuna leire yumna karajege ya dene mana 밤도 많아 이 동비게 사나다나 타로 타만 해기니 해오리네 많아 사는 것이 우리가 애기 나오는 빠 도입되는 안강 어린게 사는 도 오도나 많아 그러봐 뭐지 양아지 마빠야 마누리는 뭐지 까나노 가리 강 아마 하이 비마 하이 비마 라라라라 상관라 하이 왜 라이브라 라, 상관없어, 아, 도이바디, 하, 하이, 도이바! Madi lagi day. 하, 말락도 봐. 마기 곤지인도디, 포너 와리 샤바다 따뜻나 좀 못다. 너 꾸이래 마기 마석도 웃기다 영호 이마 바바나이 코이니 기다먹더네 담비람 흰콜세 юм세가 시는 아이는 ngaktu는 레리 이봐 아도 가리기노네 마기 뽕는 봄 궁금기도 많은 라닝대회 말함 치보 Tay, ay di tabang niya dadana, dali zabani. Moy pabungna, kung gang sila ang dabagi maramdi, ay di kangdi. Ay magdi, impal ni ngolo izarabasu, kung gang sida ong laglabi niya haydana, adum kanzay. Hayang service lo rama tamdasu, ay di mapam sila lagi haydana kanzari bani tay. 나마 나 자기 박사와 글도디 나 대쇼 아도 막막함 아도 볼로리 바디 마히마 싱담마다 미국도 통눈 라바 안강 셴비리바 아왕 마타키 마이 땀팜 유니버시티 와자하고 보이라바 마나 마기 코이나 펌따팜 궁응지들 랑네 마름 돈이네 나 따이네 강디바 마나 마이 빠쁘기 빠우따키보다 궁응지나 그야 하다 하라우자 키바 마코이 농마디 궁응지 생을 비라리나 그야 망하는 키바 어두그 마틱 자크라바 마코이나 뽕노폼 궁광치미네바디 정답하니 슈펌 농펌 릭다바드기 찡너마나 타박 슈켓 싹기바미 쿠디마 마윰 할락부까오 와클다드라바 샤우세 파바 마윰 시바 강이네 Tay, masado hujiksu, ipapakatpa, idagdagatpa mayauri, magisu, asoyba madi adum layrambaya. Soyna kibasingdo, haujikti samthongna daba yararoy. Soyna kibasing aduna, hingminiribasingbu lapthokna hali. Masibune, aykhoygi saktamna kaitharakle hainaragliba. Matamgi matungina mahak, pungna phamlamdam masida, soydana lakani. Soydana lakadaba lambida, tingkhang yungsinbadi chumde. Mase, mahagujiksu khangjadriba male tay. 베마 강다바 마부 아강문나 코이는 람징비요 본시 람미다 띵흥 hundoku나 하요 마나 사이나 방락고 마탐다 낭기시 서루기 알로까니 코이 베마 Itay yathang, lekhata hanjaroy itay. 하이 낭고 앙앙 라고 라고 나트라나 마디 팜들레 호리네 아이고 ngaktam ko khulu sirana Yani itay, ay angang lubulak pa na sadi. Yaksang manung sidi, sumlay zara sinuda. Ay sida imanabi ma una balak pa. Una rure, luy na wari suloy na sanare itay. Dudi ay... 하이 또이네 디 락티 해보 나마나 빌라이 하이바 Hoy, 어 바이 아
하이. ꯑꯗꯨꯗꯤ ꯇꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯖꯅꯕ 여로 ꯑꯁꯥꯗ ꯈꯔꯁꯨ ꯊꯝꯖꯔꯝꯕꯅꯤ 호 야래 여로 하이 베마 하이 람비디 람나 파타바니 우폰 얌 당문이 땀나 타고 하이 쇼글라그니고 에코기 람비 시슈네 에코기 에메레 두네네 마는 보르까람다 이도 보레밤다 이다 마얌시다 마 다절리니 고일라 다도이니 mây pi tuổi ni sinh pi tuổi ni khôi mềm chứ thà chơi gì thế nó xử lý thôi mày làm chẳng nó kiệt làm gì cái ca gì vậy amun nó cũng mặc khít khôi nãy cái kia sao nó bắt thuộc phẩm chú doctor uy làm ni doctor khăn làm ni thế na harau thế na cùng anh chị doctor làm này tôi harau thế mà vụ cái ngoài phong cái mi doctor uy hết ngồi kịp cái mà su amun nó cũng mặc khít khôi nãy nó bắt thôi bộ hơi môi am han cái này khá là gì 그게 밀레도나 하영 마이 볼레 파마담도 요렇더나 볼 코모 뭉라고 마담다 만 kup천 미드라벌 우푼 지나 라밀라 망나 기드나 아도밖에 엔다 뭐 코모가 들어 신이 이는 거우리 빠셔 하이 보랭아 봐 능이 나만 라면이나 아니네 ngасай디 라버네바 이만에 지설레서 하이네 그러더기 공부하시는 거 사이드 박 들어가래네 깡나줄 로이래 뭐 시용네 빠셔 아두가 빠셔가 이만은 사디 와이 차네부도 아이 로이타이바 아두가디 아야 좀 레우라주네 하는 메와니 아야 말이 낭보 이반제닝가 바나 까지는데 빠셔 짜닝게 미 역상물 로이들 까니다 빠셔 문학들 레드 사오르디 모주 파워러바 이돈이다 디용네 오이네 역상가이가 오이 람박도 호렌 타번 종니네 시험 자우리도 보낭 우르트라네 우리 깨노 빠셔 그런 거를 또 가라미니 깨노 송대도니 깨노 타번 종도 봐 낭보 하이더나 하이니 빠셔 쫑어 우라 쫑네 예우네 빠셔 쫑네 tumbuda disturb tumbuda disturb tumbuda disturb 그 이놈이 많이 봐 이거 빠셔 tumbuda disturb tumbuda disturb 거리 막 보는 두고 빠셔 허지간기 빼드럼 안오버기 막 코네 마루네 마품 시대대 도 많이 종우야 버는데 까마이나 마품 시대대네 다이나 이빠이 부시는 종엄하게 모응다 좀 쳤다나 종이야 리트네 광시에실라 종구도름이 또로 빌라가 시가 흘러가 종도름이네 야네 와이니 빠셔 아두디 후련 아이 타번 종어버기 드레스도 마소는 칼 비비다바 바자는 로 있는 뭐 실라다버니 라라라 싱글 룸비라게 이루잖아 봐 누라가 딱 비더니 야니다 이 돈우 제게 빠셔 ngasi디 ayingbiga iga tabal chongminarane ai thamoiga warwan pumba magimba phamda iduna aina soidana bigane 나는 하이바 아이는 태파 아이는 노바 나는 세나바 니샤부 푸는 농아리 이따오는 유로 쇼이베 로리 이따오는 하이와이베 하이리 마시드 그리 벤저기 또 아이 암페 너 그일라 이제 탑은 니샤 농아리가 총부 여우길 라임네 마니 그이노 이따 호렌 아잉비디 이따오는 빠이가 송더니 하이주디 그네 아이 이제 빠져버렸니 이따오는 시 포스터 하버스디 거리다 모르네 이빠이 부기 론다다 하이라가 와르키 타얄 앙앙바 파우 상바이 아탄바 나리 빠링 아줌바 가이두니네 이따 나리 빠링 아줌바 마니 이따 에이 라오네 이따 루파 빠링 피게 라오네 제 시빠이실로 아두 낭긴 아두 아이는 오랜 탁나불 러루구나 아두가 거리가 뭐래 나잉미나
임팔 마사도가 뭐야 이히는 답은 종민이라마 봐. 아이다. 임팔 마사도 루샴으로 빠르게 카우게. 다. 나 시디디 많이 떠는 거. 시디 탑을 못 봤네 미얌 야매봐. 나한 주는 올라가고 거범다. 카우리가 미도 10만 디네 낭나. 마나 레레 마나 기듬 샀그래. 에 카우들래. 카우 레호리가 매암니다. 이게 마용 나오래. 아들 이따 오이마 낀 매암도 밑에 부상기 떠오이네. 아두도 신나티니다. 마마가 마빠가 돌아가. 이샤기 마나 비요. 마나 비자 비야 렌터로 고데기. 농당 아무도 또 살 까봐 꼴대이 지나래. 아두가 많이 떠게다. 아이 거의 대민연이 봤다 이 돌드나. 미 마나 아스부터 뭐 공빵네 살레 미네. 아두에는 셴부터가 뭐 풀이나. 난 실면 띵크래야 되니다. 아 띵그노. ngasiga karigumba nangi thangol dudagi imphal machado hek ida khraba aing bi ni imphal machado hen nungsikine aibisi nang khangdi nei to 아이 또 뭔가 먹을 뻔해. 시대 이미나 이 누시wedo 뭔가 누시나요. nupi hoi bi singdi matu suan badan hen nungsiba leibani ne 왜 독담을 해? ai to 아잉 베이기 나타나 끈하기 수we베로. 아이기 사기네 수잉비 부 밤이. 아이네 수잉비 부 타모이 시는 누시. 시대 가리고 맨판 마사도는 고로워봐. 마샴도 카우들래. ita tabalo khrene to ai gi lang thoge to tabalo khrene 니산 누가야 마사메. 아시다 아이고 뭐 시보가 많이 불러보 넣어봐 마게 액티나로 부탁해 이제 시바야바 공범도 까야만 랩로로 보내봐 마기 말을 그렇게 알아보기다 막 마나 이바 핵 인드레버쇼 넉참지야 뭐 가우덧비게 할 거도 이네봐 아싸 이노예 하나 시부 이까이 TV 내더네 말이다 하이 그이는 마디가 시디랑 끝랑 할래 얘네 시디야 타번제 그 양반들 사전에 사도야 되버니고 땡 이렇게 저렇게 마탐 파티 능 아래를 대야 거기 생각 그 셴베리바 내가 이게 이분이 밤에 암시는네 마탐 파티 타번 땡는 쇼베야로에나 팅거도 이게 라오미 암 독비로 거기 타번 하루세면 이게 TV야 이마 난 이게 도 위스 룸레를 미버는 디야 이게 TV야 누라이니 마사기 따나우르비 고징싱의 학발로 인해서게 하이버부 누자 빠이메 뿡닝디 강제다바나 미랑 마훔다 두버 코이가 빵칵 오이레도 시디 런잔 자우도 보니까 로냔부디 야우드레 어떤 넌기들 룸먼 기드네 거리 하이노자 아트라 강다 보이와니다 이게 TV야 이파이 보기 마땀다디 아우그리 한겐 쫑모 마땀다 코돌 아니당 송나보다 이사제 찡 라오이 할 싱 라오부네 비에 거지 이 원게 떠리니네 아들 이게 TV야 에이 라오이 땅 흥복드네 참호우리 잉 하이너미 버네 하이너미네 참호브라나 마리 잉 하이너리니네 아 수나티 마마이 마땀다디 할라만징세 하번제 컷가다 스마이나 꼬나라가 땡네레가 송너리미도 마드드네 까리 싱나버네티 호직티네 이마이마이 학상 빰빰빰빰 개떡나라보 아임 싱나드레다 호직티 아들 이게 TV야 아태에 또 번에 싱 라오드버쇼 아이디 능 핵 우버 고딩기 이사제 찡찡 라오이 할지니 아이마 시모 기라이지 마 짜지 와니 강이 아들가 집이야 이빨 보기만 떠오금 닝올 구쟁동해 빠이자게되나 ngaubo kar manu zawi bina ai kudang se paibiro na ting thorok kadage adu bu sidi ting thok serabani ai kudang se papamu bonang gi damakta 빠이라게야 ting biro ai kudang se masi taban yana singye 낭주 싱브로 singye 에라 시오로디 싱닝징정
ꯃꯊꯟꯇ ꯆꯠꯈꯤꯕꯅꯦ ꯍꯣꯔꯦꯟ ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯄꯤꯔꯅꯦꯕ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯩꯕꯨ ꯊꯤꯔꯨꯈꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛꯀꯣ ꯇꯥꯏꯕꯤ ꯂꯥꯛꯑꯣ ꯊꯕꯛ ꯍꯧꯔꯁꯤꯜꯂꯒ ꯊꯦꯡꯈ꯭ꯔꯦ ꯃꯥꯅꯗꯤ ꯊꯕꯛ ꯂꯣꯏꯁꯜꯂꯣ ꯇꯧꯔꯛꯑꯅꯦꯕ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯂꯥꯛꯑꯣ ꯏꯇꯥ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯄꯣꯛꯄꯗ ꯏ ꯀꯥꯞꯈꯤꯅ ꯑꯩ ꯏ ꯎꯕ ꯌꯥꯗꯕꯅꯦꯕ ꯀꯩꯅꯣ ꯇꯧꯁꯤ ꯗꯗꯥ ꯏ ꯍꯥꯜꯂꯦ 이마기 뭐래 안 봐! 시작해 돌아왔어. 아이야 나의 이마기 뭐래 안 봐. 올라 자기 묵지무 때문에 청년을 막가라라 돌아. 뭐 이러니까 오브라 이 자기 말안 거리노. 나 통로를 해보다 이거 막 내보. 아이고 람마 다욱세. Sino? Pasalo. Nangon salo ko, ay salo. Ang suwe arena, ha? Taman yam sungonin ko. Ha? Ay di salo iba nangon salo. Sa tabi abro hay resibo. Kada mo yaro ito ino? Ha? Kari yaro ito ino ba? 다시 오늘 아들 살아가 영샤이 아들 마나 야디 하이네 마 아들 시르게 하이나더라 Karino da? Hayay de da. Mapa mo ibibong ang biyo. 헤이 샤도 뭐 돈들이네 큰구나 마동가다 남의 파금이 영이봐 나만에게 도인시되기 샤기 본시도 Ang dada tabi ko kay Doroge. Kahit na sukumunti na ti hayri. Lusin biro sa si. Isado na. Mama pa ibo ko ibo. Soy din na uning lam ganiye. 헤이 낭살로 줘 아이샤로 Karigino. Makoy babong na. Nasagi po na pang kugang nga duda. Asukan masaning di ba siba? 낭나도 강하게도 게 하, 나오늘 거리 가능게 해봐 Kanaye. Yam na kanaye. 가능하디 내 사나 나오늘 살로로 낭살로로 고 Moy babo. Pusi kong jase. Jumna sa lamsi. Naino ki sithang ba? Masuk pa kung sige puwari na ne. Ay ko'y miyoy bagi marakta. Tarong mamay gumong kulagli ba si? Haydong na ba? Sampong na ba? Sendong na ba sibu? Kari kay rage. 까나가 놈이 너가 생동 나봐 쌈통 나봐 있지 까나가 너 생동 나도 싶어 Palga. Midi. Nang natazil na ba tibong pambido? Pugtasi. Yatasi hay ba yada makay? Mukhong sa mauri. Ising sa heuri eh. Adugo mo'y pabong na. Mirot amagum na lay da ba di? Mo'y pabong mo naralay bagini hayroy dori bro. 아이 간다 람키디 아이 뭐가 돼서 람키디 아이 간다 람디 아이기
ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯅꯨꯃꯤꯠ ꯑꯩꯒꯤ ꯑꯦꯝ ꯑꯦ ꯐꯥꯏꯅꯦꯜ ꯄꯤꯔꯝꯗꯥꯏꯗꯨꯗ ꯃꯥꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯊꯥꯔꯤꯕ ꯁꯦꯔꯣꯜ ꯑꯗꯣ ꯃꯥꯒꯤ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯥ engage ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯀꯥꯏꯅꯅꯤꯡꯗꯕꯒꯤ ꯍꯤꯡꯃꯤꯟꯅꯅꯤꯡꯕꯒꯤꯅꯦ ꯁꯅꯥ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯒꯤꯗꯃꯛꯇꯔꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯄꯥꯎꯗꯣ ꯑꯩꯅ ꯂꯧꯔꯝꯃꯕ ꯑꯩꯅ ꯉꯁꯤ ꯇꯣꯞꯄꯔ ꯑꯣꯏꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥ ꯑꯩꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯤꯡꯗꯅ ꯇꯣꯞꯄꯔ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯐꯪꯉꯤꯁꯤꯕꯨ ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯄꯥꯟꯗꯝꯅꯤ ꯃꯥꯏ ꯄꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕꯗ ꯅꯔꯦꯡ ꯅꯃꯥꯟꯅꯕꯁꯨ ꯅꯠꯇꯕ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯛ ꯀꯟꯕ ꯊꯔꯨꯝ ꯊꯝꯂꯤꯕꯗꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯔꯨꯝꯗꯨꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯔꯒ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯝꯆꯠ ꯃꯣꯠꯄ ꯃꯤꯁꯛꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯩꯕꯨ ꯊꯥꯖꯍꯟꯅꯕ ꯋꯥꯍꯩ ꯂꯩꯕꯤꯒꯗ꯭ꯔꯥ ꯁꯅꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅꯦ ꯍꯥ ꯑꯩꯁꯤꯕꯨ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯦ ꯑꯩ ꯀꯅꯥꯝꯇ ꯂꯥꯜꯂꯛꯇꯦꯅꯦ ꯄꯨꯟꯁꯤꯁꯤꯗ ꯍꯥ ꯑꯩ ꯀꯅꯥꯗ ꯐꯠꯇꯕ ꯇꯧꯔꯛꯇꯦ ꯑꯔꯥꯟꯕ ꯑꯃꯇ ꯉꯥꯡꯈꯤꯗꯦ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯛꯈꯤꯗꯦ ꯀꯣ ꯄꯨꯟꯁꯤꯁꯤꯗ ꯑꯆꯨꯝꯕ ꯉꯥꯛꯇ ꯇꯧꯔꯛꯄ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯤꯛꯂꯥꯒꯨꯝꯅ ꯍꯤꯡꯖꯔꯛꯄ ꯄꯨꯟꯁꯤꯁꯤ ꯅꯠꯇꯕꯅꯤ ꯁꯥ ꯑꯃꯗꯁꯨ ꯆꯥꯔꯛꯈꯤꯗ꯭ꯔꯕ ꯆꯥꯍꯩꯗꯕ ꯆꯥꯔꯛꯇꯕ ꯊꯛꯏꯗ ꯊꯛꯂꯛꯇꯕ ꯁꯦꯡꯂꯕ ꯄꯨꯟꯁꯤꯁꯤ ꯁꯅꯥ ꯅꯪꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅꯦ ꯍꯥ ꯑꯩꯗꯤ ꯑꯆꯨꯝꯕꯅꯤ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯗꯕꯅꯤ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯍꯥꯏꯕꯤꯒꯅꯨ ꯃꯤꯅ ꯍꯥꯏꯍꯟꯕꯤꯌꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯄ꯭ꯔꯣꯐꯦꯁꯔꯗꯤ ꯑꯣꯏꯕꯤꯔꯒ ꯄꯨꯟꯁꯤ ꯍꯤꯔꯦꯜ ꯑꯁꯤꯗ ꯌꯨꯊꯔꯛꯂꯤꯕ ꯑꯍꯣꯕꯁꯤꯗꯤ ꯎꯕꯤꯗꯕꯒꯨꯝ ꯇꯧ ꯄꯨꯟꯁꯤ ꯄꯥꯛꯇ ꯇꯥꯎꯔꯤꯕ ꯍꯤ ꯑꯗꯣ ꯂꯨꯞꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯀꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯍꯣꯕ ꯃꯆꯥ ꯃꯆꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯇꯨꯅ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯉꯥꯏꯈꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯊꯝꯕꯥꯜꯒ ꯆꯝꯊꯣꯛꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥ ꯂꯧꯔꯨꯕ꯭ꯔꯥ ꯑꯅꯤꯃꯛ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯦ ꯉꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡꯗ ꯆꯠꯁꯤ ꯈꯨꯡꯒꯪꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯎꯅꯔꯤꯕꯁꯦ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯁꯤ ꯍꯥꯏꯃꯤꯟꯅꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏꯗꯨꯗ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯊꯝꯕꯥꯜ ꯎꯅꯕꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯕꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯅꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯉꯥꯟꯕꯒꯅꯤ ꯋꯥꯔꯤ ꯊꯤꯗꯣꯛꯇ꯭ꯔꯕꯗꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯅ ꯁꯤꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯍꯥꯟꯅ ꯍꯣꯠꯅꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯉꯦ ꯅꯪꯁꯨ ꯃꯇꯨꯡꯗ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯇꯤꯡꯈꯪ ꯂꯩ ꯈꯪꯅ ꯈꯪꯅ ꯐꯨꯛꯇꯣꯛꯄꯤꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤ ꯄꯨꯟꯁꯤꯒꯤ ꯁꯜꯂꯔꯣꯏꯅ ꯈꯟꯈꯤꯕ ꯀꯤꯕꯒꯤꯔꯣ ꯍꯣꯏ ꯁꯅꯥ ꯑꯩ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯕ ꯅꯨꯄꯥꯅꯤꯅꯦ ꯃꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯂꯅꯥꯏꯒꯤ ꯋꯥꯅꯤꯗꯅ ꯀꯔꯤ ꯃꯔꯩꯅꯣ ꯃꯤ ꯁꯅꯥ ꯅꯪ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯔꯩꯅꯣ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯇꯅ ꯇꯔꯨꯅ ꯍꯤꯡꯕ ꯍꯦꯟꯕꯅꯦ ꯅꯨꯄꯥꯁꯤꯡꯇꯅ ꯃꯣꯠꯁꯤꯟꯕꯤꯔꯝꯕꯅꯦ ꯑꯃꯣꯠꯄ ꯃꯤꯡꯆꯠꯀꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯀꯌꯥ ꯈꯪꯖꯔꯤ ꯀꯞꯆꯔꯤꯌꯦ ꯁꯅꯥ ꯁꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯧꯗꯣꯛꯅꯔꯣꯏꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯍꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯁꯅꯥ ꯅꯪꯁꯦ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯃꯨꯛ ꯆꯠꯈꯤꯕ ꯂꯝꯕꯤꯗꯣ ꯃꯜꯂꯕꯁꯨ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯠꯂꯛꯀꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯂꯥꯛꯄ ꯑꯃꯗꯤ ꯍꯟꯈꯤꯕ ꯆꯞ ꯃꯥꯟꯅꯕ ꯑꯃꯈꯛꯇꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯆꯠꯄꯒ ꯑꯩꯅ ꯆꯠꯄꯒ ꯅꯪ ꯆꯥꯡꯗꯝꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯆꯞ ꯃꯥꯟꯅꯕ ꯏꯅꯦ ꯏꯊꯤꯜ ꯃꯥꯟꯅꯔꯛꯀꯅꯤ ꯏꯍꯨꯜ ꯈꯦꯠꯅꯔꯣꯏ ꯆꯤꯝꯕꯥꯜꯗ ꯑꯁꯥꯎꯕ ꯋꯥꯍꯩ ꯃꯄꯨꯝ ꯉꯥꯡꯂꯕꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ ꯄꯣꯛꯂꯛꯏ ꯆꯥꯎꯔꯛꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯁꯤꯒ ꯃꯥꯟꯅꯕ ꯏꯍꯨꯜ ꯅꯆꯥꯅꯨꯄꯥꯗꯁꯨ ꯂꯩꯌꯦ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯕꯤ ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯈꯨꯡꯒꯪꯗꯨꯗ ꯆꯠꯄꯤꯌꯨ ꯆꯝꯊꯣꯛꯅꯕꯤꯌꯨ ꯅꯨꯡꯁꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯃꯛ ꯅꯅꯥꯏ ꯅꯨꯕꯤꯅ ꯀꯠꯊꯣꯛꯆꯔꯤꯕꯅꯤꯅꯦ ꯁꯅꯥ ꯌꯦꯡꯅꯕ ꯂꯩꯇꯅ ꯍꯣꯠꯅꯔꯤꯕ ꯅꯅꯥꯏ ꯅꯨꯕꯤꯗ ꯀꯔꯤꯒꯤꯅೋ ꯌꯦꯡꯅꯕꯗꯧꯅ ꯎꯕꯤꯔꯤꯕꯁꯤꯕꯣ ꯑꯩ ꯅꯪꯕꯨ ꯌꯦꯡꯅꯕ ꯑꯣꯏꯅ ꯈꯟꯗꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯝꯕ ꯃꯤꯁꯛꯅꯤ ꯁꯅꯥ ꯑꯩ ꯆꯠꯂꯔꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯃꯄꯣꯛꯁꯤꯗ ꯆꯝꯊꯣꯛꯃꯗꯤ ꯂꯥꯏꯔꯗꯅ
ꯑꯩ ꯑꯃꯨꯛꯀꯤ ꯃꯕꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯑꯩ ꯃꯥꯒꯗꯤ ꯆꯝꯊꯣꯛꯅꯔꯅꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯥꯏꯕꯁꯦ ꯏꯊꯟ ꯈꯛꯇꯅ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯆꯦꯅ ꯊꯥꯖꯩꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯆꯠꯀꯅꯤ 이자기 아닌가 빰바 쿠디마 마마 아이를 소이드나 통한거니 이 소이드나 짝까 마셔 ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ 마셔 피시 ꯑꯝꯇ ꯁꯦꯡꯕꯤꯌꯨꯕ ꯇꯨꯡꯂꯣꯝꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯔꯤ ꯇꯞꯅ ꯄꯥꯁꯣ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯄꯥꯁꯣ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯏꯄꯥꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯝꯅ ꯎꯠꯀꯅꯤ 마셔 ꯃꯁꯤ ꯈꯟꯕꯗ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯁꯤꯕꯣ 마셔 빠소나 ꯃꯅꯥ ꯃꯁꯤꯡꯒꯤ ꯐꯔꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯩ 빠소ꯒꯤ ꯃꯅꯥꯛꯇꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯤꯡꯗꯦ ꯑꯩ ꯌꯥꯝ ꯐꯔꯦꯗ 빠소 이샤기 꾼시고 땜싱나나봐 강원장! 능무가 솜승나 남신 마요세 아이기 랭로 피리라 이낙다 ngạc từng 포타자버 락서버 이찬 아키야 강아물로는 내 판단 그러버디 이낙다 빠소 아키바 ꯑꯃꯠꯇꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯂꯣꯏꯌꯦ ꯑꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏ ꯁꯨꯝꯗꯕ ꯃꯤꯒꯤ ꯋꯥꯈꯜꯅ ꯑꯣꯏꯖꯔꯛꯄꯅꯤ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤꯅꯦ 빠소 빠기 뽀랭아마 자기 왔다보다 빠삐래 당원장 낭이 큰 타방 감들어봐 낭이 나까거든 자기도 막 마빠하이나 마숨 따라 통나 토가이방 하메 근데 뭐이 로그 라이 마이옥도 라이브 밤대 로는 낭무 마틱 짜나 짜락 비행 거니 까리기노네 모이나 혹시 보고 당원라고 파방 감들 시보 아이 ngasi su police station sakani nang nang mo ay ngasi sakani 빠소 ꯑꯩꯒꯤ 빠소시 샤오크레샤 Korogi malala sotrivi ayukiliklagum tarubinangse 마시 아이 나가 탐방함디 아이디 마틱 야음니 짜자다비 이마 이사가 또는 힘자비니 세 록신비요 세 ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯁꯛ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯃꯤꯒꯤ ꯊꯃꯣꯏ ꯈꯪꯕ ꯉꯝꯕꯤ ꯅꯠꯆꯗꯦ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯆꯥꯛꯂꯤꯕ ꯃꯩꯗꯒꯤ ꯍꯩꯕ ꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯏꯃꯥ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗ ꯊꯤꯟꯖꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯣ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯅꯤꯖꯈꯤꯕꯁꯤꯅꯦ ꯊꯃꯣꯏ ꯐꯪꯗ꯭ꯔꯕ ꯆꯦꯔꯣꯜ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯨꯅꯤ 이만희부 뒤라가니 아이 잘라게 세 럭신비요 세봐 럭신비요 세 아두디 아이 잘라게 ꯑꯩꯒꯤ ꯆꯝꯂꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯈꯥꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯤꯌꯦ ꯑꯏꯪꯕꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯏꯆꯤꯜ ꯑꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯤ
낭부 이마는 마싱 강견의 세비비야이 당골 자운 아이부수 마뚝 깍둔 하키비야이 아두고 낭부 눅시 하이버 와이 시마디 아끼바 마트나 황은 방음 로이네 잉비 때레바 본시기 땅크 것이다 낭부 타와이니 칼로레 마시기 일하라 시부 까리노 아예 낭부 눅시 잡아 시부 kaya muksawa irano nang naibu nasin piana sera mo tukasan na sin biyo nang asawa gi may buna imila sa dalang sinduna nang buudo na batangal na mo Pwede. Karigino kung gangasida ijam-jam na hingjari biyaibu asugiyam na kapanbiri ba kambiyo imagiya tang pangdrabadi kung tanga matasu tang bahizadabine aibu kaktok bikro kung gangasidagi bikro aigi haksangi kaya kuding nangi nungsiba Ingbi! Lamhenbi, nang to biskino. Hey, kamu kamu paling gumbi. Nang bukan harus silmi gini. Jing kong jingja, pati ku tidak, patal mangsa kita binang na. Sana kita melalui tewa, pati ka. Ah, salo, salo. nasasingong tunong sibiyo kita magkita Wah, nang kada degino. Impal masana tra. Kungang ngasida, nang kayo wala ko. Kungang ipusiya sibu, iya ba pusiya hay na nang nakambra. Nang bopopi, nang bopok po tatamo. Kungang gitambal na, kusiyang impal ko, pam de hay na. Ay, isagi mayokta, level ba tolo ba di? Nang yapo po iroy, kamo. ay irala sibu karino kung ngasigi mahusagi pa sa mamalagda ay na mabuteng nerure ay na mabutamoy siya nung siya sibu ay kaya muksawa irano na ima Puksiyal siyang da banung siwa na, tasagan ba tamoy bu kahele? Nang isagi po sibuhan balak po ni, natra! Nati ima imagi mitu na nasay ginung siya se nung palpaw no biram labati ima na ibu tasa bimimiyang no biram gani singna ba kawa palna ma ay gagi malagda marol na ay nakanjan bikabasu ay gipunsigi ahan ba madi aroy banung siya di mahakaktanin eh ima 남탁덕으로! 뭐 챔덕으로! 남탁 하이브도 나 사디 강제디 eh ima 남탁! 남현이! 잘라! 남현이! 능! 아이 하이빈들이 하이빈했더라! 남아이 분홍씨 능 따뜻한 하이키가 다이네! 누구시? 아이 망들리 뻥을 해보시다니! 아이세! 너무 뽀삐 많았대! 욕점이나 많이 하시라더라! 말해! 아이들 남고 욕점이네! 아이들 람람비네! 람람비! Nachabong piyo. Ay di, imana tana. At ay ato pagkanam talay di may lansere. Yengawa, Lord! Masibu miyoy ba ko'y gimalagta, tawdo ko na nahilam ni masibu kanana no. Imuna yung tanam na kido na, tamoy ikong pamuhong na pati, mado, asime tamoy natin, nung siba tibani, huwag siba tibani, namtak eh! Para sa namtak daw kini, Panam. Panam tak daw kini. Ay gipon sida. Ay naraan mo matataw kini, hay ba si, isa itom na nagkangi. Ay yang na ba siyang na?
닝마 까이 오르버싱나 이빠기 뿐 실람이를 띵강 외력간에 해버시고 이빠 극단을 강이 낭수 나마수 아이나 아이비 야키데 시디 이나 하이비 안데버더기 누시르비 산학 소에드나 그래? 혹시 시호드레드나 이빠라이 염려자시 빤 하이비로 빤이 샤봉악 셀로 matам다 누시르비 산학아세 짜이탱 짜이나 아마릭 아마따나 추오이코 라 바글로이너가네 염려자시라 मसी आइए हमने पाबुंग 우링안 봐 पासोगा पाबुंगा सब मानब ई नतबरने पाबुंग ngan ba आइदि मफम से खुंगंग से आइगी पोंग फम नते हाइबिदि सुम्मिने पाबुंग पाबुंगदि पाबुंगी खोरी नफम ताफम मसिबु मयुम मरमदम पोंग फम नते हाइबदि पाबुंग मिया मसिना मयुम मरमदम ममा लेबा मसक खंदब मिसक अमनी हाइ खिलोइद्रने पाबुंग 빠기 보이링안 봐 अखोई खुंगंग सिदगी लाइक लाइसु हैरबा असौ असांग कयाना खुंगंग से थादोक्तुना इम्फालोमदा लोइना चटखरबदि करमना खुंगंग से चावखतपा हाइबदो ओइगदौरिबनोने पाबो खुंगंग से चावखतना करमना लाइबा खुनाय अमा चावखतपा हाइबदो ओइगदौरिबनोने पाबो 나오셨어요 빤 하이비로 졌을라 아이샤로이 पाबो 나오셨어 세마 아이샤로이 안 봤었어 아이 खुंगंग से थादोक्तुना सो다서 능 जान है चावला मिथोई मिहेर ओयुको 레몬 ನಂಗೆ 레몬 시에 아이 샤보 군에 네트나 롱도우너가 땜생 남아서는 ನಂ게 레몬 능 뜨는 사는 무시버 강라 아이디 사는 무시버 강도 미상라 능이 능싱 우빠로리고 우빠라다 아이는 뭐루 방아 이야 탓가리 안봐 안봐 आई नोमदा माना हाइबा यादबा तौदबने हेबा माना चाक चारबा चसी नुपी कोइबा चसी आई याबा गाक्तने हेबा माना ngasi mi hatba chasi haibsida ai kamaina yadoino hoba thabal numita len chiba poiringan bagi magakto hojiti soigina tumna balela maneba thangol jawna mi halabadi magati naruba isu isum sangdele ibata bane सोशल मीडिया की मतलब सीधा लोट नहीं हिंगदा बनती है बा पुलिस ने कोई दान ताना रखेंगे सीधा नुक्शी बीमा की शक्तम दो मिट पे न मुते यंग लम्बे नुक्शी ने बसीदे नुपी सिंग बगे नुक्शी ने बबूदी नुपी मानवी के नुक्शी ने बना महल है चेत पा आई दिमाग को वो शुगम गम दे बा 이까이 TV야, 이까이 TV. 아이네 거기 동아리 우리 버시 딸버디, 낭뭐 동아리 보고 돌아오게 동게야. 자보 그러기 너는 아이고 왜 그러기 동안들 나가 룸미시고 너는 미미야 마시 거기 오고 보다 라이 까이 미암 시망데 까이비는 피루 콤모버네 이제 까이 너는 또시고 거기 다 쪼고 따르디네 나 꼭도 뭐 숨따라 두 가이비전이 나 아야지 이까이 TV야. 아이네 낭무나 거기 동아리 땡타라 꼭 리버세. 낭무 밑 빼나 묵다 잉람게. 분식이 까이네를 시 하이람게 꼭 리버니네. 너는 아니고 난 깝거누 깨더러게 나는 깝버데 이제 다 뭐시 부부감 대봐 아이네 시엔이가 빠이나 가라만 내려가 낭무 юм다 드라이버로 인해 탐내주는 따봐 드라이버로 인해 탐내디 미네를 술라는 큰드레잖아 TV야. 때라리가 고봐 너는 까이네를 시야 이게 또 내도 까리기노 없다 이까이 TV야. 난 롱도로 봐야지 뭐 옹도래. 아 까이로 하지 뭐 오 마이 갓 나는 아게 입은 욱시릭시나 미래가 난 나 이거 미남 막아 내가 또 보는 미를 오고 난
ai thầm ơi sai bị mấy cha chỉ nâng liêm nó khắc mau ấy không muốn nó cái gì vậy tôi lấy đi cô nâng lồng đi tôi nó cay tôi nó ô chiều đó đi chiều đó cái gì chia nó lồng tôi mà cái nào lồng tôi mà nâng đi ô Hawaii cả cái gì nâng này khăng hơn là suy nghĩ bây giờ nâng Hawaii cô bị nó bị mà chia là cái nâng khăng hơn là mình đi là ai khăng thì ta phá bốc sai đấy sai nó cái gì vậy anh ấy luồng đâu đấy xe ô mi hà lúc begini nè cái người mi hà lúc begini mà chỉ mà cái loại gì bộ suy nghĩ này bạn nung sinar pas nang inarin na taru nang mi hà lúc đi ba ibani suy nghĩ nung sinar pas no mata sunang na ingon da phugi da ba ôi sumbe ai na da nung ti gi phubi ba nang da bo nupi man bi khoi ga nung sinar ba je nupa noi yam chon ga da ba cái gì vậy noi na khoi da phu ba ya de koi na da noi se phubi ga da ba cái gì vậy ase chana bi ne khanga ba ai kya khalur nu ngai rakte na won da ga ina ming si na yan gi ba do cái gì vậy bồi hình mà đó phát hiện thằng cô giáo 이번에 sang bên 어저께 당골자기 당골들은 보이는 안 나도 저희들은 내가 말해야 봐 이거 해지 뭐 시골에면 너희는 미안해 알지 뭐 당골자는 미안하거든 마가 디나로 뭐 이슈가 협상들 이거 다 보네 뭐 사겠다 보네 cái TV야 ai hình một kim mà buộc thì 당골자가 속된 디나잖아 rồi 디나로 미안 받아 미안 받아 야 너 디나 쇼 ai hình một kim mà buộc đó Ori yun na paglaw ko. Oh no! Nang iwahay na tanay na tramoy po ba yan? Kaya tibiya. Nang nahay na pala iso na. Tamoy semis, taibang semir ki mapuda ini charake. Hayamo ki mapugta din ya. Iso ori yun na po ka. February tang kutrada ina mungay ramgi ko. Kanino na naisibo? February buku trana sa bro. Nang kay na niya tabo tayo ingaw-ngaw rin na niya. Kung mga talagi. Ado siyang maray na ito mo. Ngayon mihan ito eh. Hali ito mo. Sumarahay mo nito mo. Asok nuksikar binawanda mo ay na minam kigadro. Kaya tibiya. Nang ngay ganung sinabase. Launa lay na ba yaman na tihay ba ay sukang eh. Nang ngay ganung sinabase. Manil na nung sinabagawe. Iba ni nung sinabase, manil na nung sinabagawe ba? Gas lap tare do dia. Kaya tibiya. Kaya no aji mo. Nupi man biya ko nung paano ka nung sinabase gas lap na ba? Kaya tibiya. Aroy boy na. I love you so much sa mo tayo. Nanggi I love you hay buhay doon na. Ay pasi siya kayo na kaya ba siya? Siya'y nakakambang ang ganyan ba? Nangkap ko nung kayo doon eh. Nangkap ko doon, ito mo isi puya, di ba? Hay rin nang kita mo inupian niya, ba di? Sama na ko rin so hay. Kaya Dida! I love you so much, Dida! nói gì bộ mà thằng ngô giàu này thằng ngô giàu này chúng mày mà nó phải đi mà thằng ngô gì một thằng cả nó cái này chứ ni hà luôn một cái mồm này chứ mẹ ni hà là cả nó số máy này quay nó xe là con này mà chứ thằng ngô giàu ni hà luôn này cái mà nó tin này mình tao nó đi chứ cái nào nhưng mà police này ya ni hà pada tema phá với tao này police này police đó Sa ilang di pa rin sila kaya naman sila Naku to pari bakun dumakat. Kulay dumakada tamo. Na try maning dali. Tamo. Nang mga area paurisya. Kunchida ng mga area paurisya. Agoy lari si Kangdo. Hoy. Hoy. Nakoy section na layo. Nang mga area niya. Mingoda kanaba hoba. Nisha saraga. Tagsalaga nang ki dana lekay sila kanapta manada na lere. Nang ginataktak complaint kam lai Kangro. Special way na.
ꯅꯪ ꯐꯥꯅꯕ ꯂꯥꯛꯏ ꯑꯗꯨꯒ ꯁꯤꯃ ꯈꯪꯉꯣ ꯅꯪꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯗꯨꯅ ꯅꯪ ꯐꯥꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡꯒꯣꯜꯅ ꯂꯦꯜꯂꯤꯕꯅꯣ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪꯅꯤ ꯀꯔꯝꯕ ꯂꯝꯕꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯂꯝꯕꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯑꯩꯒꯤ ꯃꯥꯡꯃꯛꯇꯁꯨ ꯎꯁꯤꯠꯇꯕ ꯁꯔ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯁꯔ ꯉꯁꯤꯗꯤ ꯈꯪꯂꯦ ꯊꯥꯡꯒꯣꯜꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯉꯝꯃꯕꯁꯨ ꯃꯤꯗꯨꯒꯤ ꯊꯃꯣꯏꯗꯤ ꯂꯧꯕ ꯉꯝꯗꯦꯅꯦ ꯁꯔ ꯑꯩꯒꯤ ꯏꯄꯥꯅ ꯊꯥꯡꯒꯣꯜ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯗꯤ ꯂꯧꯐꯝꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯦ ꯃꯁꯤꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯣꯏꯗꯠꯇꯨꯅ ꯈꯥꯎꯗꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗ꯭ꯔꯦꯅꯦ ꯁꯔ ꯁꯔ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯝꯖꯥ ꯅꯝꯊꯦꯡꯅꯈꯤꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯏꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯁꯔ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯔꯤꯝꯇ ꯃꯗꯨꯒꯤ ꯅꯪ ꯋꯥꯒꯅꯨ ꯑꯗꯨꯒ ꯂꯥꯛꯈꯤꯕ ꯑꯩꯁꯦ ꯁꯦꯜꯅ ꯄꯩꯁꯥꯅ ꯂꯩꯔꯒ ꯆꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯅꯠꯇꯦ ꯆꯂꯣ ꯃꯥꯡ ꯊꯥꯗꯨꯅ ꯆꯂꯣ ꯍꯣꯏ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯨ ꯅꯨꯄꯥꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯅ ꯇꯧꯗꯅꯕ ꯅꯪ चलो कैसी भैया हौजकी थांगोल जाऊ पुलिस ने फागरे बने ना आगरे पुलिस ने मांग लोइने नो भाई मुक्ति रहने बा आई कमाई तो फिर पुलिस ने मुझे फाब ला भाई तान भाई लोट पता है बी आई से ये ओलक के तो वानी दा पाकतना सही कमाई तो नहीं तो लाइसे खाना नो आजी इपन छलु मने आदा लाब लाइसे ओइ पन छलु मने मान लाइसे खाने जे थांगोल जाऊ दि मान पुलिस ने फान गिरे दना मी मा वाली बे मी तो नंग ने ना हाय पार बत लाक ने कने आई कमाई तो दोनो मुसीबो 이런 거 많이 들어 약간 닝해 이거 제가 많이 들어 집에 들어 밥에 그래 그 많이 들어 이게 삼지 하번이 없어로지 하하 아이고 야 드라마 이게 치약이로 드라마 프레디 알아들어 야래 아이고 많이 들어 이거 하이마 시디 텍바 하이시디 피지에나 오이라메드나 슈딩하게 품말레로 미산이더나 아이디 얌 테크닉에 완리 시디야 시디 비라로 후비고 이래로 미시디 아야 들어를 맞던지 오래 나는 이제나 얘는 거이나로가 많이 기에 와이래로 미나 하하요 아이씨 나베마니 나베마 마삭시가 마삼지가 코로나 바이러스 나비도 말이냐 이거 코로나 바이러스 나비가이나 난게 스와인 플루 나비 말이지 이거 난 망이는 이거 거이비밖에 강가리 루파원게 강링이 시작해 루파원게 아이 너 저기 좀 놈들이다 당원하고 디 파래 마가 삽이나 봐 글라스 아이 너 기보도 솜들이다 그이도르게 이펀 어이 낭보 다 자고 뭐 자도 너더나 마니 이펀 무슨 이거네 어이 이 까이 강만 나보다 이게 까이 TV고 온 기보도 너더나 마사노 언제부터 낭가 레미네 뭐 태고시나 까리람기 태고이노 아이게 이만하더니 온바 꾸이들바 문 파트리버니 그리 마카 쿤기 गिलास पुदी 그리 글라스 पुदी न तबा 그 글라스 너 떠봐 पुदी न तबा
ꯒꯤꯂꯥꯁ ꯊꯦꯡꯅꯗ꯭ꯔꯁꯨ ꯃꯈꯥ ꯈꯨꯜ ꯃꯆꯥ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥꯟꯗ꯭ꯔ ꯃꯥꯜꯂꯦ 이세이네 다 사는 이번 시바타레 이번 시바타레 이번 아쉬운 잡아 리제 이시라 이게 이와 부모지 시바타 잡아! 아이씨! 페이스북 뭐 용기네. 니루빠마네 니루빠마. 마이 테이네 택들 뒤에 글라스는 시야 이빨! 아야 생물 글라스 내 뒤에 봐. 디다! 마시 한치 누빠 양 퇴원이. 암당나이 고해 비품지디 디다! 아복당나이 비코 이번 아와버퍼레 아사와버레 이번 막 한터비요 파터비요 이번 아이 ngahan makridi mana ibu ko iramani ngasidagidi ay na mabo mo ko iraga iko chano warak sergi bunay lao chasiro 디다! 뭐 영원히 거리는 내잖아 아이고 아이 에능 싱우 빨로리베 대봉 꽝비 낭는 에이부 와할리바 낭는 에이부 마담 고네묵도 올리바 낭부 막홍 태양나 꺼헛가니 낭부 야샀더나 마한가니 낭부 꺽탁라가 낭부 마할레 못담다 에이 타모데 싹르부 라마 이쁘나 못가니 낭부 라이마이 태양나 꺼헛가니 넌 때려놔. 오빠라도 낭나 마쁘게 애야을 야우더라 까리기노 마쁘게 자락 판거니 끼더라 너는 것이 눅사 서로 헌저리봐 행저리봐도 오빠라도 기만 빠는데 하비시 나 강더라 낙디 라이트먹 빠르고 호내리가있다 오빠는 기만만 강남다봐 야이 어두고 것이디 공공시대 락러버리나 오빠는 기만만 강어 강이 아이 오빠는 거리나 해봐 강이 ngasi mini uri basing pa turen imbahay metal gi mamalay sabsana kang mini ay su imbahay metal science ki maram na kang na ba siya po ibumapani ngasi lebi ba hawri upala sidi upami nate upamini ngasi nani ay punsibu wali ba ay imong manubu mano wali ba masibu manu pangna kasatra mahan gani aiko nathuna mata haduna 마빠통이 마사 칼칼칼 뻔했더라 레이농다 타모이 시행아 따신 크라바 타이봉기 마라 폭보디 왜 톡더니 말했네 원래 싱싱 딱 과이드나 후덕더라 후밤이세 마한가리 마론 톡더보다 말한 시입은 하고 람나 마시게 또포로 오늘 큰 기버세 과이드게 싸워봐 소이버리 와칼 서러움바 또포로 싱바 까야나 이래 빠 이름다 마세 마탁 마카온바 레포 야이 hau kerba loi kerba wari singului manem kanga unsegi lambida yebini mo hele karigina nang ina khut mana tharkiba iru tharkiba serolado ai punsigi lai lep kada bunmi dra irakkiba serolado di ai thamoidari thawru thanga thenmani wahi yamana mikup amada malayam selan thon masiya madurun pan vise laman singbagi mingai sabu nangna losinno thami kada hauji mo parai engure peyo ayo sa우드보다 ngaure 까이기 ngauriba sa nungsibana ngaure 눅시바 흠이버려네 까리기 강다니 아이쇼 미워이버니네 ngasi nang imin uriba ay mitegi harang liwa pise nungsiba pura makipini kamura isabro sanura laman sewayengda kadai piyo 사우드보다 ngaure 눅시바
따토이바 낭디 ngasi khakta kapliba ko aidi kuire aiwa haina sinabalaga haiduna nangonda pau kangan kibadaine adubu nangdi hanna pauba yangna kideko numitudagi ngasi pauba aidi kaptuna taragli 따토이바 nang kudang sidang paibi kre haiduna pau thokpiraga mapok tarela sambaloi biramba yabadu mitoi miyandaba yade haiba na ki phirimda kan khibna na lakidabani natra 미어에게 본시대 반담모목이 막하пол리 반담모도 방나보 호나리바 망원다 아빠 농식이 타우리는 본신 비크라바디 반담모도 방나보 수야이 나시에는 방자리바 시수 아이는 호나자보기 마말라도 내이는 방리바사 아이디 아이고 하이나 부신가 발라게 하이자 기부다니나 근데 뭐 낭니 나컷 먹는 이렇게 버시로르도 라라해를 놓고 아이디 야 키디에 마도네 낭 세로 이렇게 버시로르더라니 아이 타모이나 빠소는 들리바 또 ngasi나 이보 농시바 강다바 농시바 이도부 딸리버렸더네 따토이바 나기 건강기 탐바 ngasisu 레몬 잔디에 ay luhong triye 따토이바 wapamsimatang kanganing duna asuk sangga ba matamase ay nanangbu ngay jarak pene aduh mga sidi tatoy bagi sisali bagong ay iso layoy kraba ibungga inamagana nung sirabi sa matambirame ay biyase ay gisane tatoy ba asok siyang jaba ay tamoyasibo karigino nakotto na minuksia itana yatat pinoliba Da, kung hanggang madiimpal samnadana, apun malamdamong kaubo yaroy. Larik hairaba mi pung khudimagse, loina mapung phaba misak ama oiramdre. Masisu, aigi ipuroibase, magi punsibo masak khangjadri. Aikhoina mabu nungsibiduna, masanadi udaba, soikiba ahoba macha machana, yutaragliba magi punsi hirel ase, mensinbiduna, laibaki lan oriba professor amabu, amuktadi kanmina sine ita. ngashidi tare asebu nupi tamoy makol tare senglabu nupi khutna kaitharlibu khuna ye ho pon maksu men simbangam me haibisu aina kamne nupi tamoyna taibong pamigum sena lep khrabada mioi kana su phuktok pangamaro haibisu kamne aina koi pon mukta mai thire na koi na phamdai mai thire ngasi uminariba asengba nungsibagi masak ase aikhoi yena duna hingminasi ko sigadaba taibang mioi mapokne hinglingai marak asida aikhoi karigi saungnagadoribano karigi aikhoi khanagadoribano sena khainabatana naraibaki atiyabu mosinbiramlabi nangi punsigi sambal oinanaba aigi isa porenganba nangi na phamda sinaramlagani aina puduna laklabane aduga miyam khangna angauba kundo pareng huktuna
ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯖꯈꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯃꯇꯪꯗꯤ ꯑꯩꯒꯤ ꯐꯤꯖꯤꯗ ꯆꯦꯠꯁꯤꯟꯅ ꯀꯤꯗꯨꯅ ꯄꯨꯖꯈꯤꯕꯅꯤ ꯃꯁꯤ ꯃꯇꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨ ꯆꯩꯅꯥ ꯈꯥꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯕꯤ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯒꯤ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯕꯤꯅꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯦꯡꯂꯕ ꯂꯩꯔꯥꯡ ꯀꯨꯟꯗꯣꯅ ꯄꯨꯟꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯤꯄꯨꯜ ꯑꯗꯨꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯤꯅꯦ ꯂꯥꯏꯕꯛꯇ ꯇꯣꯉꯝꯕ ꯅꯝꯗꯝꯕꯨ ꯀꯅꯥꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯖꯤꯅ ꯆꯦꯛꯁꯤꯟꯅ ꯄꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕ ꯃꯍꯥꯛꯅ 마기 뽕라팡 구강하시고 얘가 보이는 칸키만해 아이는 와로우자리바 나토이바 아이시고 너선 먹니 하이는 큰방암 리로이더라 하이비오 따토이바 아이시고 나기 너선 먹니 하이는 큰비방암 로이더라네 따토이바 ngamgani ainu wasakli nagase aigi hek irem khangna pokpa aigi isan ni haina aina khalli nang ai laimineriba ai khoi imung ani ase punsigi mari tanadana ba mama na isa poringan mu nang ina pamsinagani haibase mapa oiba ina su yare nang ina saing bi madigi isa poringan ba anigi punsigi lai pun sembira siko nasa singaloina mapamasida nunga yai phana pan bo e horo ko ibungi bema lao sa sa ngasidi panana khoi bu nunga yai pho piram ge lawo lahoi pagina ta laune pagina ka sanga ho panana khoi bu nunga yai pho piram ge ko la Sibusan Vikihan Samay Artist Association Gi Lino Kambu Dalam langkah pemetaan Jerbasi Megahertz 90.0 di Sendok Cerita Wahong Radio Amadi Danang TV Gi Taman Paring Sing Hajik ngaki matang ang langkah cerita Live Funding Program Film Sing 70057078008 Hari number sudah tama-tama call tabi umadi Paling involved film isa kan biduna tawang sa review Lahat ng giyo na dagi laptop sari Pamnamapu Konjari
ईस्टर्न लिली ड्रिंकिंग वाटर की अनौब एजेंट मंगागी मफम मियाम द पिजरी ईस्टर्न लिली ड्रिंकिंग वाटर पाम्बी सिंगना पुंगदोंग बमगी ओइना 8131915180 लेटेंग इंटरप्राइजेस पुंगदोंग बमदगी फंगबिगनी अनि शुभ एजेंट ना वाटर वॉल कांचीपुर इम्फाल वेस्ट मोबाइल नंबर 7005256034 अहम सुबुदा खोंगापात मयाई लेकाई नियर